ꯉꯁꯤ ꯄꯨꯡ 10 ꯑꯗꯨꯋꯥꯏꯗ ꯊꯥꯕꯅꯤ ꯉꯁꯤ ꯄꯨꯡ 10 ꯃꯃꯥꯡꯗ ꯑꯩ ꯂꯦꯕꯤ ꯉꯥꯛꯇꯪ ꯂꯥꯏꯞ ꯊꯥꯒꯦ ꯁꯤꯅ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯃꯣꯕꯥꯏꯜ ꯀꯩꯅꯣ ꯌꯥꯎꯔꯤꯕ ꯃꯌꯥꯝ ꯉꯥꯡꯉ ꯂꯥꯛꯑꯣ ꯅꯦꯠꯇꯤ ꯅꯨꯡꯉꯥꯏꯇꯦꯀꯣ ꯉꯥꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯃꯌꯥꯝ ꯍꯤꯟꯖꯥꯡꯁꯤꯒ ꯂꯩꯔꯦ ꯉꯥ ꯊꯣꯡꯕ ꯅꯦꯠꯁꯤꯗ ꯂꯩ ꯁꯨꯕꯁꯦ ꯅꯦꯠꯁꯦ ꯎꯔꯨꯔꯨ ꯂꯩꯔꯦ ꯃꯌꯥꯝ ꯉꯁꯤ ꯅꯨꯡꯁꯥ ꯁꯥꯕꯅꯤꯀꯣ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯀꯅꯥ ꯂꯩꯒꯦ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯁꯤꯒ ꯄꯨꯇꯨꯅ ꯂꯩꯔꯦ ꯉꯥ ꯃꯇꯨꯝꯁꯨ ꯂꯩꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯅꯦꯠ ꯅꯨꯡꯉꯥꯏꯇꯦꯀꯣ ꯁꯨꯝ ꯅꯦꯠ ꯌꯥꯕ ꯃꯇꯝꯗ ꯁꯨꯝ ꯀꯣꯃꯦꯟ ꯏꯕꯤꯔꯛꯑꯣ ꯀꯅꯥꯅꯣ ꯂꯥꯏꯛ ꯑꯃꯗꯤ ꯂꯥꯛꯏ ꯊꯦꯡꯀ꯭ꯌꯨ ꯀꯣꯃꯦꯟꯗꯤ ꯎꯗ꯭ꯔꯤꯀꯣ ꯑꯣ ꯍꯧꯖꯤꯛꯇ ꯎꯔꯦ ꯀꯣꯛ ꯉꯥꯎꯔꯦ ꯈꯝꯕ ꯀꯣꯛ ꯉꯥꯎ ꯒꯨꯂꯤ ꯃꯌꯥꯝ ꯑꯪꯀꯜ ꯊꯦꯡꯀ꯭ꯌꯨ ꯚꯦꯔꯤ ꯃꯁ ꯀꯣꯃꯦꯟ ꯎꯔꯤ ꯀꯣꯛ ꯉꯥꯎꯅꯤ ꯒꯨꯂꯤ ꯃꯌꯥꯝ ꯄꯥꯕꯗ ꯒꯨꯂꯤ ꯃꯌꯥꯝ ꯑꯣꯛꯄꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯅꯦ ꯅꯨꯡꯉꯥꯏꯇꯦꯀꯣ ꯁꯨꯝ ꯅꯦꯠ ꯌꯥꯕ ꯃꯇꯝꯗ ꯁꯨꯝ ꯑꯗꯨ ꯒꯨꯂꯤ ꯃꯌꯥꯝ ꯑꯣꯛꯄꯗ ꯋꯥꯔꯝꯃꯅꯤ ꯀꯣꯛ ꯉꯥꯎꯔꯝꯃꯅꯤ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯔꯣ ꯆꯥꯛ ꯆꯥꯔꯕ ꯀꯣꯛ ꯉꯥꯎꯅꯤ ꯉꯥꯎꯅꯤ ꯒꯨꯂꯤ ꯃꯌꯥꯝ ꯑꯣꯛꯄꯗ ꯋꯥꯔꯝꯅꯤ ꯊꯦꯡꯀ꯭ꯌꯨ ꯀꯣꯛ ꯉꯥꯎꯔꯤ ꯑꯩꯒꯤ ꯂꯥꯏꯛ ꯅꯪꯒꯤ ꯂꯥꯏꯛꯅꯤ ꯏꯅꯥꯎꯒꯤ ꯂꯥꯏꯛꯇꯁꯨ ꯑꯦꯜꯕꯤꯗꯁꯨ ꯑꯌꯥꯝꯕ ꯑꯪꯀꯜꯅ ꯇꯣꯏꯅ ꯄꯦꯖꯦꯟ ꯑꯣꯏꯕ ꯉꯝꯗꯦ ꯅꯦꯠ ꯌꯥꯗꯦ
ꯑꯍꯥꯟꯕ ꯑꯣꯏꯅ ꯂꯥꯛꯄꯩꯗꯃꯛꯇ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯁ ꯑꯣ ꯀꯔꯤ ꯍꯥꯏꯕ ꯅꯦꯠ ꯇꯠꯂꯦ ꯕꯤꯠꯇꯥ ꯑꯁꯦꯡꯕꯅꯦ ꯅꯦꯠ ꯌꯥꯗꯦ ꯈꯝꯕ ꯅꯦꯠ ꯌꯥꯗꯦ ꯍꯟꯗꯛꯇꯤ ꯚꯤꯗꯤꯑꯣꯁꯨ ꯑꯞꯂꯣꯗ ꯇꯧꯕ ꯉꯝꯗꯕꯅꯤꯅ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯁꯨꯝ ꯑꯦꯜꯕꯤ ꯊꯥꯕꯅꯤ ꯃꯌꯥꯝ ꯈꯨꯕꯤ ꯑꯅꯤ ꯁꯨꯔꯦ ꯀꯅꯥꯅꯣ ꯒꯨꯔꯤ ꯑꯅꯤꯁꯦ ꯒꯨꯂꯤ ꯑꯃꯗꯤ ꯑꯩꯒꯤ ꯏꯅꯥꯎ ꯈꯝꯕꯒꯤꯅꯤ ꯒꯨꯂꯤ ꯑꯃꯅ ꯀꯅꯥꯒꯤꯅꯣ ꯀꯣꯃꯦꯟ ꯊꯝꯕꯤꯔꯝꯃꯨ ꯅꯦꯠ ꯅꯨꯡꯉꯥꯏꯇ꯭ꯔꯕꯁꯨ ꯅꯨꯡꯉꯥꯏꯇꯅ ꯋꯥꯎ ꯏꯇꯩꯃ ꯂꯥꯏꯛ ꯇꯧꯕꯤꯒꯤꯗꯃꯛꯇ ꯊꯦꯡꯛ ꯌꯨ इतनी मत चक चार वो मैं पिछा लो बस हुआ हाँ 지금 모바일 미리 봐 이거 네 어디 진짜 친구랑 저랑 언제나 같이
자로. Nhang mấy đời vậy? Đang không? Nghe 자. nghe rồi bây giờ. 맘 레이너리보 코이테마 그냥 짜가지고 쿰데 컴버수 넷 달레 비다 하람마가 तुम लेरे बाइसु 하람데 네티 숨도 웅을 레버네티고
ꯃꯌꯥꯝ ꯌꯥꯝꯅ ꯁꯥꯏꯀꯣ ꯉꯁꯤ ꯌꯥꯝꯅ ꯁꯥꯏ ꯉꯁꯤꯁꯦ 이싱 해비로 ꯌꯥꯝ 올라오므로 ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯏ ꯉꯁꯤꯗꯤ 와우 아밋 오자 짝 짜라보 짜부터 롭다 nga리 아밋 너희 군 lai harabo haureko ngasidagi 아밋 너희 lai harabo haureko haure oja ado video thangalo nungai ba mai bi jagoi ko dedi akhogi khulaki imai ben bi macha sing saba jagoi faja blog thangalo ko nang chak charabo nahan lamagram da isai fajana nungai kre hai kanana hai ba amit kanana hai no oh nubinna hai ba sung kabo ni da amit nungai ponti da lai rau bagi nungai ba video thangalo ko kari yang chage jadi mirga thong macai mirga kharis thong macai ngasi tadoladuna video thangalai madu ure thagalakani faja thangalo tangun thokpa adagadi maibi jakoi nisai macha nipi macha pakhang macha mayam sabado faja video thangalo
ꯍꯀꯝ ꯆꯠꯂꯦ ꯃꯌꯥꯝ 와우 그래봐 얼마 석기씨가 까리 마텐 하우게 nga thongi jagoi di phajana sanadori jagoi tamnari lore oke oke ado rama keba rama sakhi like tawbiramu ai connect leitrabdi connect tawbiramu ai khangum tawri do lakpa ngamdre ko kari mathel hauge nga thonge ado roma sakhi kari lamgino aibu khangbro ai phajana bhab lama phangdre ko adom tang haibiro hairagadi khangma ngamgani kari khundaino kanano tang haibiro roma sakhi title hapadi karai no khangdaba roma sakhi rani pugira kadai no haibang ngamdre ado like tawbiramo ado nong ado amtang haibiro kari lamgino kari khungino aibu khangbro amtang haibiro kari khungino kaigumba khangna kawu tagasu warobo jade ini oke itu tiran begini nih udah itu mah like tawbira mau kenyang cai itu mah itu mi ngasih mah khang dah bako aku ini hari ke bab tar udah itu mah like tawbira mau kau itu mah channel pai bro pui khang drabo ran pugi natra ba hai ba ran pugi te mana natra isya amit ai nipa bor kamgi baton chalu bane pai de pui khang drabo pui ase te maran pugi natra hai ba kadana hairo kai no te ma mani mani ai do urba ai khange ba pui ha kra khange ba ite ma channel pai de hairo pai daga su nana mongol gi channel do subscribe to biramu ite ma hoi hoi ai de nang pung tra se nganga lb thaiba amit matam nemba oina ne se yam nungai te amit ko ne nungai ta sungai thabani tawja khare thank you tima ado hoi tima yu channel hang pai bu jare kari no chum le chobu channel no pai salu kan channel no hang mo kai no tima tima kenyang chai tema karinyang chage ai di te malu channel je pai haningi ko ite ma nga thongba aiga manare ite ma ko su nga thongba chai nga thonge ko su nga thonge ite ma cái đấy cái
पाइरक्ꯀꯩꯗꯨꯕꯨ ꯏꯀꯥꯏꯗꯨꯅ ꯂꯣꯏꯔꯦꯍꯦ ꯑꯦꯁ ꯏꯇꯩꯃꯗꯤ ꯌꯨꯝꯗ ꯂꯩꯕꯅ ꯍꯥꯎꯁ ꯋꯥꯏꯐꯅ ꯅꯨꯃꯤꯠꯀꯤ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯄ ꯌꯥꯏ ꯀꯩꯗꯧꯕꯩ ꯏꯀꯥꯏꯗꯨꯅꯣ ꯁꯤꯕꯨ ꯏꯀꯥꯏꯕ ꯌꯥꯕ ꯋꯥꯔꯤꯁꯤ ꯃꯤꯁꯨ ꯌꯥꯝ ꯄꯥꯏꯅꯩꯁꯤꯕꯨ ꯀꯩꯗꯧꯕꯩ ꯏꯀꯥꯏꯒꯤꯗꯨꯅꯣ ꯒꯣꯔꯒꯣꯔꯤꯒꯤ ꯄꯨꯡ ꯌꯩꯕ ꯑꯣꯃꯦꯟꯗꯁꯨ ꯉꯁꯤ ꯀꯩꯅꯥꯅꯤ ꯃꯥ ꯅꯨꯄꯤ ꯊꯤꯔꯕꯣ ꯑꯣꯃꯦꯟꯗꯣꯗꯣ ꯑꯃꯤꯠ ꯑꯣꯃꯦꯟꯗꯣ ꯅꯨꯄꯤ ꯊꯤꯔꯕ ꯀꯔꯤ ꯈꯨꯡꯒꯤꯅꯣ ꯒꯣꯔꯒꯣꯔꯤꯒꯤ ꯄꯨꯡ ꯌꯩꯕ ꯑꯣꯃꯦꯟꯗꯣꯁꯨ ꯉꯁꯤ ꯀꯩꯅꯥꯅꯤ ꯍꯥꯏ ꯀꯔꯤ ꯈꯨꯡꯒꯤꯅꯣ ꯍꯥꯏꯕ ꯕ꯭ꯂꯣꯛꯇ ꯑꯩ ꯊꯕꯛ ꯃꯆꯥ ꯑꯃ ꯐꯪꯉꯦ ꯑꯗꯨꯅ ꯁꯪꯒꯟꯗꯦ ꯑꯆꯨꯝꯕꯩ ꯏꯇꯩꯃ ꯀꯌꯥ ꯀꯨꯏꯔꯒꯦ ꯏꯇꯩꯃ ꯏꯇꯩꯃ ꯀꯌꯥ ꯀꯨꯏꯔꯒꯦ ꯊꯕꯛ ꯃꯆꯥ ꯐꯪꯕ ꯊꯕꯛ ꯐꯪꯕ ꯀꯌꯥ ꯀꯨꯏꯔꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯇꯩꯃꯩ ꯊꯕꯛ ꯐꯪꯉꯦ ꯇꯥꯕꯗꯣ ꯀꯔꯝꯕ ꯀꯩꯅꯣꯗ ꯁꯨꯔꯤꯕ ꯀꯔꯝꯕ ꯗꯤꯄꯥꯔꯠꯃꯦꯟꯗ ꯁꯨꯔꯤꯅꯣ ꯕ꯭ꯂꯣꯛꯇꯣ ꯏꯇꯩꯃ ꯂꯩꯔꯝꯃꯤꯅ ꯅꯨꯡꯉꯥꯏꯔꯦꯗꯅ ꯑꯩꯈꯣꯏꯁꯨ ꯃꯅꯤꯄꯨꯔꯒꯤ ꯅꯨꯄꯤ ꯋꯥꯎ ꯑꯗꯣ ꯖꯨꯔꯥꯈꯨꯟꯗ ꯀꯩ ꯒꯣꯔꯒꯣꯔꯤ ꯁꯨꯝ ꯀꯅꯥ ꯀꯔꯤꯔꯣ ꯊꯥ ꯑꯃꯅꯤ ꯐꯥꯔꯦ ꯑꯗꯣ ꯕ꯭ꯂꯣꯛꯇꯣ ꯀꯔꯝꯕ ꯗꯤꯄꯥꯔꯠꯃꯦꯟꯗ ꯁꯨꯏꯅꯣ ꯏꯇꯩꯃ ꯑꯩ ꯂꯥꯛꯑꯁꯨ ꯎꯅꯅꯤꯅ ꯏꯇꯩꯃꯒ ꯀꯩꯒꯨꯝꯕ ꯃꯊꯧ ꯇꯥꯔꯗꯤ ꯃꯊꯧ ꯊꯕꯛ ꯇꯥꯔꯗꯤ ꯑꯩꯁꯨ ꯂꯥꯛꯑꯒ ꯏꯇꯩꯃꯒ ꯖꯍꯥ ꯇꯥꯟꯅ ꯈꯣꯠꯅꯕ ꯇꯧꯅꯅꯤꯅꯀꯣ ꯗꯦ ꯕ꯭ꯂꯣꯛꯇ ꯑꯣꯀꯦ ꯅꯨꯡꯉꯥꯏꯇꯦꯕ ꯌꯥꯝ ꯐꯔꯦ ꯄꯥꯔꯃꯦꯅꯦꯟꯅꯤꯀꯣ ꯄꯥꯔꯃꯦꯅꯦꯟꯅꯦꯕ ꯊꯕꯛꯇꯣ ꯑꯦꯒ꯭ꯔꯤꯀꯜꯆꯔꯒꯤ ꯑꯣ ꯑꯗꯨ ꯌꯥꯝ ꯐꯩꯅ ꯏꯇꯩꯃ ꯑꯁꯤꯒꯨꯝꯕ ꯇꯥ ꯂꯥꯛꯇꯦꯅꯦ ꯋꯥꯎ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨ ꯏꯇꯩꯃ ꯍꯣꯏ ꯎꯅꯔ ꯏꯀꯥꯏꯔꯦ ꯒꯣꯔꯃꯦꯟꯒꯤ ꯊꯕꯛ ꯐꯪꯉꯝꯃꯤꯅ ꯑꯩꯈꯣꯏꯅ ꯏꯁꯩ ꯁꯛꯄ ꯑꯣꯏꯔꯝꯃꯤꯅ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯇꯥꯗꯥ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯂꯥꯏ ꯍꯔꯥꯎꯕ ꯂꯣꯏꯔꯕ ꯇꯥꯗꯥ ꯑꯩ ꯎꯖꯔꯦ ꯃꯣꯕꯥꯏꯜꯗ ꯊꯥ ꯁꯨꯝ ꯈꯣꯏꯔꯝꯖꯔꯕꯅꯤ ꯋꯥꯔꯝꯅꯤꯀꯣ ꯉꯁꯤꯗꯤ ꯑꯍꯥꯟꯕꯅꯤꯅ ꯏꯇꯩꯃꯒꯤ ꯊꯕꯛ ꯄꯥꯔꯃꯦꯟꯅꯤ ꯍꯥꯏꯕ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯋꯣꯏꯕ ꯑꯗꯣ ꯏꯇꯩꯃ ꯀꯔꯤ ꯄꯤꯖꯅꯤ ꯑꯍꯥꯟꯕ ꯕꯦꯇꯣꯟ ꯐꯪꯕ ꯃꯇꯝꯗ ꯊꯦꯡꯀ꯭ꯌꯨ ꯋꯦꯜꯀꯝ ꯇꯥꯗꯥ ꯑꯩ ꯉꯁꯥꯏ ꯚꯤꯗꯤꯑꯣ ꯌꯦꯡꯖꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯏꯇꯩꯃ ꯄꯨꯏ ꯏꯇꯩꯃꯒꯤ ꯊꯕꯛ ꯐꯪꯉꯃꯤꯅ ꯀꯩ ꯄꯤꯖꯅꯤ ꯑꯝꯇꯪ ꯍꯥꯏꯔꯣ ꯏꯇꯩꯃ ꯂꯩꯕ ꯇꯥꯗ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯅꯅꯥꯎꯒꯤ ꯆꯦꯅꯦꯜ ꯑꯦꯜꯕꯤꯗ ꯂꯥꯛꯑꯕꯅꯤ ꯂꯥꯏꯛ ꯑꯝꯇ ꯇꯧꯕꯤꯔꯝꯃꯣ ꯅꯪꯒꯤ ꯅꯍꯥꯟꯒꯤ ꯑꯍꯜ ꯁꯥꯕꯒꯤ ꯔꯣꯜꯗꯣ ꯃꯇꯦꯛ ꯑꯃꯠꯇ ꯇꯝꯃꯨꯗꯅ ꯑꯩ ꯅꯣꯡꯃ ꯕ꯭ꯂꯣꯛꯇ ꯂꯥꯛꯑꯒ ꯑꯃ ꯇꯧꯔꯒꯦ ꯀꯔꯤ ꯄꯤꯖꯅꯤ ꯍꯥꯏꯔꯣꯁꯦ ꯑꯝꯇꯪ ꯑꯍꯟ ꯁꯥꯕꯒꯤꯗꯣ ꯌꯥꯝ ꯄꯛꯆꯕ꯭ꯔꯥ ꯑꯩꯁꯦ ꯅꯣꯡꯃ ꯏꯇꯩꯃꯗ ꯐꯔ ꯃꯥꯡꯒ ꯎꯅꯔꯒ ꯍꯦꯛꯇ ꯏꯇꯩꯃꯗ ꯍꯦꯛꯇ ꯍꯧꯒꯦ ꯕ꯭ꯂꯣꯛꯇꯣ
ahal sabagido. Chaningba pijanida. Natay mana. Thank you, itima. Kisnapuda nongma lao. Lake tada. Lakani soyan lakani. Taman basikane ithona lakpase nungai tabaina. Ite mana chaning bata pijanida. Natay mana. Ta bindi harao maniko. Ite mana thak phangwasa. ô vậy thế mà thao phần ngày thao thả ra tiền vào xem ngoài vậy số nó trăm đi bên có cái này khi 사티는 말이 나 한기도 ngộ 시다 또 그래 호에 아이쇼 뭐또 만나 봐는 호나 봐니더나 아주 막수 컹더 봐 하이따래거 아이는 안 사버다 이때 뭐다 아이 비디오 얘기하면 봐 땡큐 이때 뭐 아이 노 블로그 락가니 이때 뭐나 봐 이때 블로그 수르면 ям 누가이래거 agriculture line su ta ga di kari ke poche la di haro ko isu muru marang khal lau ge ado rol do le da mo video re subji ngo te mane ba ado rol do matek ama utpira mo hai talle ai video re subji ngo ite ma jam malik ko ite mai na hal chabda ite ma di blog ta pung kya da duty kai ai sami sai chali si no mo to su ute ai nong to su ute duty ta pa ai su ga sami sai chali se GP tanate department block tane hoya ba to block ta no malake to ai sam tari u ta ba do no ta su pung kya ra duty cha ke hai ba development block tane se karam no khoi bus kan di block on ta kana kadai do no ai kan lam phang dre bo tara adu do development block se kai do ne tima bus kan di block on ta to padro bus kan di adu u di hai pung tra di kan to re pung kya da halai ba wow Bruce ka le
Tamanggo. Nang sai khambagi live ta le mi ko elbida ai kui yom de da nga live to pira me wai suno ga ne jadana sum ai pothare nang lakpa do ui aduga ni nang lakpa du ga nang mayam da support to hai du ga khumak ma dum kan to Facebook ka hai du ga di ai namo nusina ai namo sagi khamba ai pam do ai ga di kan to ai gona mana prank to gi bele bana video ko aduga ai namo na sum am hai bani da lai ding mayam lai ngai du ga support to pu na ani da natraga natraga mari da oh pada pada jam nungai re itai mana thaba phangam basi jam nungai bo awoi ba itai ma unara ko dum I kai ra ni ko phare phare khoi tumna ge tumma ge okay good night itai ma hayeng si duty le ram ngane ba tra hayeng si duty le ram ngane ba hoi comment bu uram ngani ai comment thagi bna ara phare abani na ai like to biram mo ara khamba ek pam dum pha bani da angang do ko itai ma hayeng duty le bro ado nang haga tame ko myam du ga myam ichina le puma support to biramu like share to pema isu myang support to jege hana haga tame ko as khambagi preng du di as kaino skat ai dam kaita ma ke tori ma ka anjana moiranga toropita dam kok sha bani karino sai mai wahai du kok sa bai tar ko tawu budi adun mi prank do moi prank to ko do khambagi vocal do ai phang ang udami ko like dan thank you adu ngasai gi kaya tare khamba ek pamna mana maki on thoga gunda maki anjuna morangi husband sar podo ai phaba ngamaga tam ko maduga sagi anjuna morangi wahai duga jamna tension o hiduga ne ai phang udami ba nate line ai mak phanga me ba ko mai vocal do kaya magi prank se ai ani hunok video phangramina haji ai ju kan to ngam me ba aduga ngasagi anjuna morangna maki wahai do kan hiduga gamen ta duga tam haji kaya tare tension 오기 바이다래 아무 우셔버니 처음부세 호예 자기 안전한 모양기 와히도 깐만 기득어디 쇠라오보니 까리노 르 캄바 액방기 보켈 두부디 아이 파방 ngam ngamsu ngamgani numituka sagi anjana morangi mai wahido kan hiduga dum ai je भाप तादब हाइदुने को सुम्मा वाइ मेजर तुको देइसु दम पिंग राव बाइ तारे कइन्यां चागे अदुना नंग सुने कनोदो like tharam to matam timing pire gane fast ahama thabata mayam da ta hairo ai asuma numita asuma tamda ai like thai mayam la view mayam support to view hana hai dine ka tu tha ta ri ke da aina mi gi live ta jam ba ngam da bani na sagi aina su ai gi live ta sumi po wat hai ta re ko ado ai de je sang gi la ma su ne ma ki live thari ba video gi mui kari kari hanga gi ba kari kari hai gi ba
ꯃꯗꯨ ꯋꯥꯍꯩ ꯇꯥꯗ꯭ꯔꯒꯁꯨ ꯑꯩ ꯂꯥꯏꯛꯇꯤ ꯑꯗꯨꯝ ꯇꯧꯕꯤꯌꯦꯕꯀꯣ ꯉꯥꯏꯍꯥꯛ ꯌꯦꯡꯉꯝꯃꯒꯅꯦ ꯑꯗꯨ ꯍꯥꯏꯔꯗꯤ ꯀꯔꯤ ꯍꯥꯏꯅꯤ ꯁꯤ ꯌꯨꯇ꯭ꯌꯨꯕꯁꯤꯗꯤ ꯕ꯭ꯂꯣ ꯍꯣꯏꯗ ꯁꯤꯗꯤ ꯃꯌꯥꯝ ꯃꯥꯡꯗ ꯂꯥꯏꯚ ꯊꯥꯔꯒ ꯍꯥꯏꯕꯗ ꯅꯨꯡꯉꯥꯏꯇꯦꯀꯣ ꯑꯩꯁꯨ ꯈꯪꯉꯤ ꯑꯗꯨꯕꯨꯗꯤ ꯑꯗꯨ ꯅꯨꯃꯤꯠꯇꯣ ꯕꯥꯗꯨꯒꯗ ꯂꯨꯍꯣꯡꯕ ꯑꯃ ꯊꯣꯛꯄ ꯕꯥꯗꯨꯒ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯅꯤꯅꯦ ꯏꯁꯩ ꯆꯪꯉꯝꯗꯥꯏꯗꯨꯒ ꯍꯦꯛꯇ ꯀꯣꯛꯇ ꯆꯥꯛꯄꯅꯤꯅꯦ ꯀꯩꯅꯣ ꯂꯨꯍꯣꯡ ꯅꯨꯃꯤꯠꯇꯒꯅꯤ ꯃꯣꯏꯅ ꯑꯩꯈꯣꯏꯅ ꯄ꯭ꯔꯦꯡ ꯇꯧꯔꯛꯄꯗꯣ ꯅꯨꯃꯤꯠ ꯅꯤꯅꯤ ꯆꯪꯉꯤ ꯃꯥ ꯄꯨꯡꯗꯣ ꯑꯗꯣ ꯅꯣꯡꯉꯥꯜꯂꯒ ꯑꯩ ꯑꯥꯒꯣꯇꯣꯂꯥ ꯏꯁꯩ ꯆꯠꯂꯦꯅꯀꯣ ꯑꯒꯣꯇꯣꯂꯥꯗ ꯑꯃꯨꯛ ꯃꯥ ꯇꯧꯔꯒ ꯑꯗꯨꯒ ꯂꯥꯁꯇ ꯁꯦꯡꯗꯣꯛꯅꯕꯅꯦꯕ ꯑꯗ ꯕꯥꯗꯨꯒꯣꯒꯤꯗꯨꯒ ꯁꯨꯝ ꯃꯌꯥꯝ ꯃꯌꯥꯝ ꯊꯣꯡꯕꯅꯦ ꯑꯗꯣ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯒꯣꯇꯣꯂꯥ ꯆꯠꯂꯐꯥꯎꯗ ꯃꯥꯒꯤ ꯄ꯭ꯔꯦꯡꯛꯇꯣ ꯑꯗꯨꯝ ꯇꯧꯔꯦꯕꯀꯣ ꯂꯥꯁꯇ ꯁꯦꯡꯗꯣꯛꯅꯈ꯭ꯔꯦ ꯑꯗꯣ ꯇꯧꯕꯗꯤ ꯈꯝꯕꯒꯤ ꯕꯣꯠꯇꯨꯗꯤ ꯑꯗꯨꯝ ꯐꯥꯉꯝꯃꯕꯅꯤꯗ ꯑꯩꯅ ꯑꯗꯣ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯑꯃ ꯑꯟꯖꯅꯥ ꯃꯣꯏꯔꯥꯡꯅ ꯃꯥꯒꯤ ꯍꯁꯕꯦꯟ ꯁꯥꯔꯒ ꯃꯥꯒꯤ ꯋꯥꯏꯐ ꯁꯥꯔꯒ ꯉꯥꯡꯉꯛꯄꯗꯣ ꯃꯥꯒꯤ ꯋꯥꯍꯩꯗꯨꯅ ꯀꯟꯈꯤꯗꯨꯒ ꯑꯩ ꯐꯥꯊꯕ ꯉꯝꯍꯧꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯉꯁꯥꯏ ꯑꯗꯨꯝꯕ ꯍꯥꯏꯗꯨꯗꯤ ꯇꯥꯕꯗꯤ ꯁꯣꯏ ꯂꯥꯎꯏꯅꯀꯣ ꯑꯖꯩ ꯀꯩꯗꯧ ꯍꯥꯏꯅꯣ ꯑꯩꯈꯣꯏ ꯅꯤꯄꯥꯅ ꯑꯩꯕꯨ ꯌꯥꯗ꯭ꯔꯦ ꯑꯩꯁꯦ ꯀꯩꯗꯧ ꯍꯥꯏꯅꯣ ꯑꯋꯥ ꯑꯔꯦꯞꯄ ꯄꯤꯌꯨ ꯀꯥꯏꯗꯨꯒꯗꯤ ꯃꯤꯁꯨ ꯇꯦꯟꯁꯟ ꯀꯥꯏꯗꯅꯀꯣ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯒꯗꯗꯤꯀꯣ ꯅꯪꯒꯤ ꯁꯥꯏꯒꯅꯦ ꯇꯣꯏ ꯇꯣꯏꯅ ꯊꯥꯡꯒꯠꯂꯨ ꯅꯪ ꯁꯥꯏꯁꯨ ꯍꯩꯌꯦꯕ ꯑꯩ ꯈꯪꯉꯦꯕ ꯃꯥꯁꯨ ꯆꯦꯟꯅꯦꯜ ꯄꯥꯏꯕꯒꯤ ꯃꯥꯁꯨ ꯀꯩꯅꯣ ꯃꯉꯣꯟꯗ ꯇꯔꯤꯀꯥ ꯑꯃꯁꯨ ꯂꯩ ꯑꯗꯨꯅ ꯃꯨꯛꯕꯥꯡ ꯈꯪꯗꯦ ꯀꯔꯤ ꯈꯪꯗꯦ ꯏꯁꯥ ꯕ꯭ꯂꯣꯛ ꯈꯪꯗꯦ ꯅꯪꯒ ꯄꯨꯟ ꯇꯧꯃꯤꯟꯅꯧꯀꯣ ꯑꯩꯈꯣꯏꯗꯤ ꯅꯣꯏ ꯏꯇꯩꯃꯁꯦ ꯍꯩꯇꯦꯕ ꯈꯪꯕ꯭ꯔꯥ ꯋꯥ ꯉꯥꯡꯕꯁꯨ ꯍꯩꯇꯦ ꯌꯨꯇꯨꯕꯇ ꯚꯤꯗꯤꯑꯣꯗ ꯋꯥ ꯉꯥꯡꯉꯁꯨ ꯍꯥꯏꯇꯦ ꯑꯗꯨꯝ ꯅꯣꯛꯑꯒ ꯕꯥꯏ ꯇꯧꯏꯗꯅ ꯂꯣꯏ ꯑꯗꯨ ꯅꯪꯒꯤꯗꯤ ꯁꯥꯏꯗꯣ ꯍꯩꯌꯦꯕ ꯍꯩꯅꯤ ꯑꯩ ꯈꯪꯉꯦꯕ ꯑꯩꯅ ꯎꯕꯗꯀꯣ ꯃꯤꯁꯨ ꯌꯥꯝ ꯖꯦꯟꯇꯜꯅꯤ ꯃꯤꯁꯨ ꯐꯩ ꯑꯗꯨꯅ ꯑꯩꯒꯤꯁꯨ ꯂꯥꯏꯐꯇ ꯃꯤ ꯂꯥꯛꯄ ꯋꯥꯔꯤꯗ ꯁꯨꯝ ꯑꯩꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯃꯇꯝ ꯅꯨꯃꯤꯠꯒꯤ ꯆꯥꯛ ꯆꯥꯕꯒꯤ ꯍꯦꯕꯤꯠ ꯑꯣꯏꯕꯗꯣ ꯃꯇꯝꯗꯣ ꯃꯗꯨꯗ ꯁꯨꯝ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯁꯨꯝ ꯑꯩꯅ ꯂꯥꯏꯐ ꯊꯥꯕꯅꯤ ꯑꯩꯅꯁꯨ ꯃꯌꯥꯝꯗ ꯆꯪꯉꯝꯗꯦꯅꯀꯣ ꯑꯗꯨꯅ ꯑꯩꯒꯤꯗꯤ ꯁꯪꯉꯨ ꯁꯪꯉꯗꯤ ꯁꯨꯝ ꯆꯪꯉꯤ ꯄꯨꯟꯅ ꯁꯨꯝ ꯚꯤꯗꯤꯑꯣ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯌꯦꯡꯉꯒ ꯄꯨꯟꯅ ꯁꯨꯝ ꯂꯥꯏꯛ ꯇꯧꯕꯁꯨ ꯌꯥꯎꯔꯦ ꯀꯣ ꯑꯗꯣ ꯑꯩꯒꯤꯗꯁꯨ ꯍꯜꯂꯛꯇꯁꯨ ꯃꯌꯥꯝ ꯌꯥꯎꯋꯤꯗ ꯀꯔꯤꯝ ꯈꯜꯂꯨꯗꯦ ꯑꯩꯒꯤꯗꯤ ꯀꯩꯗ ꯆꯦꯟꯅꯦꯜ ꯄꯥꯏꯔꯤꯁꯤꯗꯤꯀꯣ ꯍꯌꯦꯡ ꯇꯨꯡ ꯆꯠꯇ ꯑꯩꯒꯤ ꯂꯥꯏꯐ ꯀꯣ ꯑꯗꯨ ꯂꯩꯍꯧꯅꯕ ꯍꯥꯏꯅ ꯑꯗꯨꯝ ꯃꯦꯃꯣꯔꯤꯗꯣ ꯂꯩꯍꯧꯅꯕ ꯍꯥꯏꯅ ꯁꯨꯝ ꯑꯩꯗꯤ ꯆꯦꯟꯅꯦꯜꯁꯦ ꯑꯗꯨꯝ ꯌꯨꯁ ꯇꯧꯕꯅꯦꯕ ꯆꯨꯝꯃꯤ ꯋꯥꯗꯣ ꯈꯔ ꯀꯟꯈꯤ ꯑꯗꯨꯅꯤ ꯑꯩ ꯑꯍꯥꯟꯕꯗ ꯅꯣꯛꯊꯣꯛꯑꯝꯃꯦꯕꯀꯣ ꯂꯥꯁꯇ ꯃꯥꯏ ꯋꯥꯍꯩꯗꯨꯅ ꯑꯗꯨꯝ ꯋꯥꯎ ꯔꯣꯃꯤꯇꯥ ꯂꯩꯃ ꯊꯦꯡꯀ꯭ꯌꯨ ꯋꯦꯜꯀꯝ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯏꯆꯟ ꯔꯣꯃꯤꯇꯥ ꯊꯦꯡꯀ꯭ꯌꯨ ꯗꯗꯥ ꯉꯁꯤꯗꯤ ꯀꯩꯅ ꯌꯦꯡꯕ ꯀꯨꯏꯅ ꯌꯦꯡꯕ ꯉꯝꯂꯔꯣꯏ ꯏꯁꯥꯁꯨ ꯈꯔ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯒꯨꯗ ꯅꯥꯏꯠ ꯀꯩꯗꯧꯔꯒꯦ ꯔꯣꯃꯤꯇꯥ ꯑꯝꯇꯪ ꯍꯥꯏꯔꯝꯃꯨꯁꯦ ꯗꯗꯥꯗ ꯑꯝꯇꯪ ꯍꯥꯏꯔꯝꯃꯨꯁꯦ ꯀꯔꯤ ꯑꯣꯏ ꯉꯝꯗꯕꯅꯣ ꯑꯗꯨꯒ ꯂꯥꯏꯛ ꯇꯧꯔꯝꯃꯣ ꯑꯝꯇꯪ ꯍꯥꯏꯔꯝꯃꯨꯁꯦ ꯑꯗꯨꯒ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤ ꯅꯪ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯅ ꯗꯗꯥꯒꯤ ꯂꯥꯏꯞꯇ ꯂꯥꯛꯑꯝꯃꯤꯁꯦ ꯊꯦꯡꯀ꯭ꯌꯨ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯏꯆꯟ ꯔꯣꯃꯤꯇꯥ ꯑꯗꯣ ꯀꯔꯤ ꯇꯧꯔꯒꯦ ꯑꯝꯇꯪ ꯍꯥꯏꯔꯝꯃꯨꯅꯦ ꯀꯔꯤ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕꯅꯣ ꯑꯝꯇꯪ ꯍꯥꯏꯔꯝꯃꯨꯁꯦ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒ ꯂꯥꯏꯛ ꯇꯧꯔꯝꯃꯨꯀꯣ ꯑꯝꯇꯪ ꯍꯥꯏꯔꯛꯎꯁꯦ ꯀꯔꯤ ꯑꯣꯏꯅ ꯉꯝꯗꯕꯅꯣ ꯑꯝꯇꯪ ꯍꯥꯏꯔꯝꯃꯨ ꯔꯣꯃꯤꯇꯥ ꯔꯣꯃꯤꯇꯥ ꯇꯥꯕ꯭ꯔꯣ ꯑꯝꯇꯪ ꯍꯥꯏꯔꯝꯃꯨꯅꯦ ꯀꯔꯤ ꯑꯣꯏꯅ ꯉꯝꯗꯕꯅꯣ ꯑꯝꯇꯪ ꯍꯥꯏꯔꯝꯃꯨ ꯉꯁꯤ ꯁ꯭ꯀꯨꯜ ꯆꯠꯄ꯭ꯔꯣ ꯑꯩꯈꯣꯏ ꯁꯤꯒꯁꯨ ꯌꯥꯝ ꯁꯥꯏꯌꯦ ꯅꯨꯡꯁꯥ ꯀꯁꯥꯗꯁꯨ ꯍꯧꯖꯤꯛꯇꯤ ꯅꯨꯡꯁꯥ ꯁꯥꯕꯅꯤꯅ ꯈꯤꯇꯪ ꯌꯦꯡꯉ ꯆꯠꯄ ꯇꯥꯏ ꯑꯗꯣ ꯍꯛꯆꯥꯡ ꯀꯔꯤ ꯉꯝꯗꯕꯅꯣ ꯔꯣꯃꯤꯇꯥ ꯑꯝꯇꯪ ꯍꯥꯏꯔꯝꯃꯨ ꯗꯗꯥꯗ ꯑꯝꯇꯪ ꯍꯥꯏꯔꯝꯃꯨꯁꯦ
ꯔꯣꯃꯤꯇꯥ ꯂꯩꯔꯗꯤ ꯑꯝꯇꯪ ꯈꯨꯝꯃꯝꯃꯣ ꯑꯣ ꯂꯣꯛ ꯊꯨꯡꯗꯨꯅ ꯅꯥꯔꯦ ꯂꯣꯛ ꯊꯨꯡꯉꯕꯗꯤꯅꯦ ꯗꯗꯥ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯁꯤꯡꯅꯦ ꯒꯣꯃꯨꯔꯤꯁ ꯏꯂꯥꯏꯆꯤ ꯇꯨꯂꯁꯤ ꯑꯃꯨꯕꯤ ꯇꯧꯔꯒ ꯐꯖꯅ ꯐꯨꯠꯂꯒꯅꯦ ꯑꯩꯈꯣꯏ ꯀꯥꯞ ꯃꯈꯥꯏ ꯑꯃ ꯊꯛꯑꯣ ꯁꯨꯝ ꯐꯕꯅꯦ ꯇꯥꯏꯀꯣ ꯑꯩꯈꯣꯏ ꯔꯣꯡ ꯏꯂꯥꯏꯆꯤ ꯍꯥꯞꯇꯅ ꯒꯣꯃꯨꯔꯤꯁ ꯍꯥꯞꯇꯅ ꯁꯤꯡ ꯍꯥꯞꯇꯅ ꯇꯨꯂꯁꯤ ꯑꯃꯨꯕꯤꯒ ꯇꯧꯔꯒ ꯐꯖꯅ ꯐꯨꯠꯂ ꯀꯥꯞ ꯃꯈꯥꯏ ꯐꯖꯅ ꯐꯨꯠꯂ ꯊꯛꯑꯣ ꯁꯨꯝ ꯐꯕꯅꯦ ꯇꯧꯕꯗꯤ ꯍꯟꯗꯛꯁꯦ ꯋꯦꯗꯔꯁꯦ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅꯅꯤ ꯑꯣꯀꯦ ꯔꯣꯃꯤꯇꯥ ꯊꯦꯡꯀ꯭ꯌꯨ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯅ ꯅꯪꯅ ꯗꯗꯥꯒꯤ ꯑꯦꯜ ꯕꯤꯗ ꯂꯥꯛꯑꯝꯕꯩꯗꯃꯛꯇꯅꯦ ꯊꯦꯡꯀ꯭ꯌꯨ ꯊꯥꯒꯠꯆꯔꯤ ꯄꯣꯊꯥꯔꯣꯀꯣ ꯑꯣꯀꯦ ꯒꯨꯗ ꯅꯥꯏꯠ ꯔꯣꯃꯤꯇꯥ ꯒꯨꯗ ꯅꯥꯏꯠ 근데 문 잠그고 오늘 애는 또 ꯁꯥꯏꯕ ꯂꯦꯞꯄ ꯌꯥꯗꯦ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯂꯦꯞꯇꯅ ꯆꯨꯝꯕ꯭ꯔꯥ ꯇꯥꯃꯣ ꯆꯨꯝꯃꯤ ꯔꯥꯏꯠ ꯑꯗꯨꯅꯤ ꯑꯁꯦ ꯑꯩꯈꯣꯏ ꯁꯥꯎꯁ ꯑꯃ ꯊꯣꯛ ꯇꯥꯏꯕꯀꯣ ꯏꯁꯥꯅ ꯈꯔ ꯊꯋꯥꯏ ꯌꯥꯎꯕ ꯃꯊꯧ ꯇꯥꯏ ꯑꯗꯨꯅ ꯅꯪꯒꯤꯗꯤ ꯀꯩꯅꯣꯗꯅꯀꯣ ꯅꯪꯒꯤ ꯅꯨꯄꯤ ꯅꯪ ꯋꯥꯏꯐꯁꯨꯅꯦ ꯑꯩꯅ ꯌꯦꯡꯕꯗ ꯍꯩꯅꯦ ꯈꯜꯂꯤ ꯃꯥꯁꯨ ꯆꯦꯅꯦꯜ ꯄꯥꯏꯕꯁꯦꯀꯣ ꯅꯪꯒ ꯄꯨꯟꯅ ꯉꯁꯥꯏꯒꯤ ꯃꯥꯔꯀꯦꯠ ꯆꯠꯂꯕꯁꯨ ꯀꯩꯒꯨꯝꯕ ꯆꯥꯛ ꯏꯁꯤꯡ ꯆꯥꯛ ꯃꯨꯛꯕꯥꯡ ꯇꯧꯔꯕꯁꯨ ꯃꯥꯛꯇꯤ ꯍꯩꯅꯦꯕ ꯎꯕꯗ ꯈꯪꯉꯦꯕꯀꯣ ꯄꯨꯟ ꯇꯧꯃꯤꯟꯅꯧ ꯑꯩꯗꯤ ꯌꯥꯝ ꯋꯥꯅ ꯇꯧꯔꯤꯑꯕ ꯚꯤꯗꯤꯑꯣꯁꯦ ꯏꯁꯩ ꯆꯟꯅ ꯚꯤꯗꯤꯑꯣ ꯂꯧꯕꯅꯤꯅꯅꯦ ꯑꯞꯂꯣꯗ ꯇꯧꯕꯁꯨ ꯋꯥꯏ ꯑꯗꯣ ꯉꯔꯥꯡ ꯚꯤꯗꯤꯑꯣ ꯅꯍꯥꯟ ꯑꯞꯂꯣꯗ ꯚꯤꯗꯤꯑꯣ ꯂꯧꯔꯒꯅꯦ ꯑꯞꯂꯣꯗ ꯇꯧꯗꯅ ꯂꯩꯔꯦ ꯈꯪꯕ ꯏꯁꯩ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒ ꯑꯗꯩ ꯉꯁꯤꯁꯨ ꯏꯁꯩ ꯆꯠꯂꯨꯔꯦ ꯑꯌꯨꯛꯇ ꯐꯤꯔꯣꯏ ꯑꯃ ꯅꯨꯡꯊꯤꯟꯗ ꯁꯣꯔꯥꯠ ꯑꯃ ꯑꯗꯣ ꯉꯔꯥꯡ ꯅꯍꯥꯟꯗꯩ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯇꯕꯅꯤꯅꯅꯦ ꯑꯗꯨꯅ ꯁꯨꯝ ꯂꯥꯏꯚꯁꯦ ꯉꯥꯛꯇꯪ ꯊꯥꯒꯦꯅ ꯊꯥꯔꯤꯅꯦꯕ ꯈꯪꯉꯕꯣ ꯅꯪꯒꯤꯗꯤ ꯅꯪꯅ ꯊꯕꯛ ꯆꯠꯈ꯭ꯔꯁꯨ ꯒꯥꯔꯤ ꯆꯠꯈ꯭ꯔꯁꯨ ꯅꯪꯒꯤ ꯅꯨꯄꯤꯅ ꯅꯪꯒꯤ ꯋꯥꯏꯐ ꯁꯨꯝ ꯚꯤꯗꯤꯑꯣ ꯑꯃ ꯁꯨꯝ ꯁꯦꯝꯕ ꯌꯥꯏꯑꯕ ꯈꯪꯕ꯭ꯔꯣ ꯑꯗꯨꯅꯦ ꯑꯩꯈꯣꯏ ꯂꯦꯞꯄ ꯌꯥꯗꯦ ꯃꯤꯅ ꯄꯩꯁꯥ ꯃꯌꯥꯝ ꯇꯥꯟꯅꯔꯤꯁꯤꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯕꯥꯖꯧ ꯉꯝꯗꯦ ꯔꯣꯃꯤꯇꯥ ꯂꯩꯃ ꯒꯨꯗ ꯅꯥꯏꯠ ꯄꯣꯊꯥꯔꯣ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯗꯤ ꯇꯦꯕ꯭ꯂꯦꯠ ꯆꯥꯔꯣ ꯍꯌꯦꯡ ꯑꯃꯨꯛ ꯎꯅꯁꯤ ꯗꯗꯥꯅ ꯈꯪꯕ ꯑꯣꯏꯕꯤꯔꯕꯗꯤ ꯂꯣꯛ ꯈꯨꯔꯅ ꯁꯣꯔ ꯊꯨꯡꯕ ꯌꯥꯎꯕ ꯀꯔꯤ ꯆꯥꯔꯒ ꯐꯒꯅꯤ ꯗꯣꯛꯇꯔꯒꯤ ꯍꯤꯗꯥꯛ ꯆꯥꯕ ꯂꯣꯛ ꯈꯨꯕꯁꯤꯁꯨꯅꯦ ꯑꯩꯈꯣꯏꯒꯤ ꯁꯤꯡ ꯎꯝꯕꯁꯨ ꯐꯩ ꯑꯗꯨꯒꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏ ꯒꯣꯃꯨꯔꯤꯁ ꯍꯥꯏꯕ ꯒꯣꯃꯨꯔꯤꯁ ꯂꯣꯡ ꯏꯂꯥꯏꯆꯤ ꯑꯗꯨ ꯎꯝꯕꯁꯨ ꯐꯕꯅꯤꯀꯣ ꯂꯣꯛ ꯈꯨꯕ ꯁꯣꯔ ꯐꯨꯟꯕꯗꯣ ꯑꯩꯈꯣꯏ ꯇꯨꯂꯁꯤ ꯑꯃꯨꯕ ꯂꯩꯗꯅ ꯔꯣꯃꯤꯇꯥ ꯇꯥꯕ꯭ꯔꯥ ꯗꯗꯥꯅ ꯍꯥꯏꯁꯦ ꯇꯨꯂꯁꯤ ꯑꯃꯨꯕꯤꯗꯣ ꯐꯖꯅ ꯁꯨꯔꯒ ꯃꯍꯤꯗꯣ ꯈꯣꯏꯍꯤꯒ ꯅꯩꯔꯒ ꯊꯛꯑꯣ ꯈꯣꯏꯍꯤ ꯌꯥꯝ ꯅꯠꯇꯦꯀꯣ ꯇꯨꯂꯁꯤ ꯑꯃꯨꯕꯤꯅ ꯆꯥꯃꯁ 3 ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯈꯣꯏꯍꯤ ꯆꯥꯃꯁ 1 ꯍꯥꯞꯄꯣ ꯃꯗꯨꯒ ꯑꯌꯨꯛꯇ ꯑꯃ ꯊꯛꯑꯣ ꯁꯟꯗꯥꯗ ꯑꯃ ꯊꯛꯑꯣ ꯁꯣꯏꯗꯅ ꯐꯔꯛꯀꯅꯤ ꯅꯪ ꯂꯣꯛ ꯈꯨꯕꯗꯣ ꯇꯥꯕ꯭ꯔꯥ ꯔꯣꯃꯤꯇꯥ ꯗꯥ ꯃꯣꯍꯟ ꯍꯥꯏꯁꯦ ꯍꯣꯏ ꯏꯗꯤꯇꯤꯡꯁꯦ ꯀꯅꯥ ꯇꯧꯒꯦ ꯑꯁ ꯑꯩꯅ ꯁꯨꯝ ꯇꯧꯔꯤꯃꯤꯅꯦ ꯑꯩꯗꯤ ꯌꯨꯝꯗ ꯅꯦꯠ ꯁꯤꯟꯗꯨꯅ ꯅꯨꯡꯉꯥꯏꯇꯦꯑꯕ ꯑꯩꯈꯣꯏꯒꯤ ꯈꯝꯕ꯭ꯔꯥ ꯔꯦꯜ ꯀ꯭ꯔꯣꯁꯤꯡꯗꯣ ꯃꯗꯨꯒ ꯆꯠꯂꯒ ꯑꯞꯂꯣꯗ ꯇꯧꯔꯤꯃꯤ ꯑꯦꯗꯤꯇꯤꯡ ꯇꯧꯔꯤꯃꯤ ꯁꯤꯒ ꯇꯧꯕ ꯑꯩꯈꯣꯏ ꯌꯨꯝꯗ ꯅꯦꯠ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯑꯕ ꯈꯪꯕ ꯑꯩꯈꯣꯏ ꯔꯦꯜ ꯀ꯭ꯔꯣꯁꯤꯡꯗꯣ ꯈꯪꯉꯤꯗꯅ ꯚꯥꯃꯣꯟ ꯃꯃꯥꯡꯒꯤꯗꯣ ꯑꯗꯨ ꯇꯥꯟ ꯆꯠꯂꯒꯕꯨ ꯏꯗꯤꯇꯤꯡ ꯇꯧꯔꯤꯃꯤ ꯃꯗꯨꯒꯩꯗꯤ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯔꯤꯃꯤ ꯅꯪ ꯊꯥꯖꯔꯣꯏ ꯌꯥꯝ ꯋꯥꯏꯑꯦꯕ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯕꯁꯦ ꯅꯦꯠ ꯌꯥꯗꯦꯕ ꯑꯩꯈꯣꯏ ꯂꯩꯔꯛꯁꯤꯗ ꯑꯗꯣ ꯇꯥꯕ꯭ꯔꯥ ꯔꯣꯃꯤꯇꯥ ꯏꯆꯟ ꯉꯁꯥꯏ ꯇꯨꯂꯁꯤ ꯑꯃꯨꯕꯤꯗꯣ ꯐꯖꯅ ꯁꯨꯒꯥꯏꯔꯣꯀꯣ ꯌꯥꯔꯒꯗꯤ ꯁꯤꯡ ꯈꯔ ꯍꯥꯞꯄꯣ ꯃꯥꯗꯨꯒꯗꯤ ꯀꯩꯒꯨꯝꯕ ꯇꯨꯂꯁꯤ ꯑꯃꯨꯕꯤꯅ ꯆꯥꯃꯁ 3 ꯑꯣꯏꯇꯥꯔꯒꯗꯤ ꯈꯣꯏꯍꯤ ꯆꯥꯃꯁ 1 ꯍꯥꯞꯄꯣ ꯑꯗꯨ ꯊꯛꯑꯣ ꯋꯥꯎ ꯑꯩ ꯏꯆꯟ ꯕꯤꯇꯥꯃꯨꯛ ꯂꯥꯛꯑꯦ ꯀꯩꯕ ꯅꯤꯡꯊꯧ ꯈꯣꯡꯉꯩꯒ ꯁꯤꯡꯒ ꯒꯣꯃꯨꯔꯤꯁ ꯂꯣꯡꯗꯨꯒ ꯐꯨꯠꯂꯒ ꯊꯛꯎ ꯔꯣꯃꯤꯇꯥ ꯍꯥꯏ ꯅꯦ ꯑꯩ ꯏꯇꯣꯝꯇꯅ ꯇꯧꯕꯅꯦ ꯏꯗꯤꯇꯤꯡꯁꯦ
ꯑꯩ ꯏꯇꯣꯝꯇꯅ ꯇꯧꯔꯤꯅꯦꯕ ꯑꯦꯗꯤꯇꯤꯡꯗꯣ ꯑꯩ ꯏꯇꯣꯝꯇꯅ ꯑꯦꯗꯤꯇꯤꯡ ꯇꯧꯔꯒ ꯑꯞꯂꯣꯗ ꯇꯧꯔꯒ ꯅꯣꯏꯗ ꯚꯤꯗꯤꯑꯣ ꯃꯌꯥꯝꯗ ꯌꯦꯡꯍꯜꯂꯤꯁꯦ ꯑꯩꯅ ꯇꯧꯔꯤꯅꯦ ꯑꯩꯈꯣꯏ ꯔꯦꯕꯤꯇꯥ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯅꯕꯨꯡꯅ ꯌꯥꯝ ꯄꯦꯟꯗꯦ ꯉꯁꯥꯏꯗꯩ ꯑꯦꯜ ꯕꯤ ꯊꯥꯏꯁꯦ ꯃꯥ ꯅꯪ ꯂꯥꯛꯇꯦ ꯍꯧꯖꯤꯛꯇ ꯑꯔꯨꯝ ꯍꯧꯕꯒꯤ ꯍꯤꯗꯥꯛ ꯍꯥꯏꯕ ꯀꯥꯟꯗ ꯊꯣꯛꯂꯛꯏꯃꯤ ꯀꯩ ꯍꯥꯏꯕ ꯗꯗꯥ ꯈꯪꯈꯨ ꯈꯨꯔꯒ ꯁꯣꯔ ꯐꯨꯟꯒꯠꯄ ꯌꯥꯎꯏ ꯗꯣꯛꯇꯔꯒꯤ ꯍꯤꯗꯥꯛ ꯆꯥꯕꯁꯦ ꯐꯠꯇꯦ ꯀꯩ ꯇꯧꯔꯒ ꯐꯗꯣꯏꯅꯣ ꯈꯪꯕꯤꯔꯕꯗꯤ ꯗꯗꯥ ꯍꯥꯏꯔꯛꯑꯣ ꯄ꯭ꯂꯤꯖ ꯑꯩꯅ ꯍꯥꯏꯁꯦ ꯇꯥꯗ꯭ꯔꯕ꯭ꯔꯣ ꯅꯪ ꯉꯁꯥꯏꯗꯩ ꯑꯩꯅ ꯍꯥꯏꯁꯦ ꯇꯥꯗꯕ ꯃꯥꯜꯂꯦ ꯋꯥꯎ ꯑꯩ ꯏꯆꯟ ꯊꯥꯖꯜꯂꯛꯑꯦ ꯏꯕꯨꯡ ꯂꯥꯏꯇꯟ ꯊꯦꯡꯀ꯭ꯌꯨ ꯑꯗꯣ ꯔꯣꯃꯤꯇꯥ ꯗꯗꯥ ꯃꯣꯍꯣꯟ ꯍꯥꯏꯁꯦ ꯇꯨꯂꯁꯤ ꯑꯃꯨꯕꯤ ꯅꯤꯡꯊꯧ ꯈꯣꯅꯤꯡ ꯀ ꯍꯥꯏꯗꯣ ꯇꯨꯂꯁꯤ ꯑꯃꯨꯕꯤꯒ ꯁꯤꯡꯒ ꯁꯨꯒꯥꯏꯔꯣ ꯀꯩꯅꯣꯒ ꯍꯥꯄꯣ ꯑꯩꯈꯣꯏꯒꯤ ꯂꯣꯡ ꯏꯂꯥꯏꯆꯤꯗꯣ ꯑꯗꯨꯒ ꯁꯨꯒꯥꯏꯔꯒꯅꯦ ꯈꯣꯏꯍꯤꯒ ꯌꯥꯅꯔ ꯊꯛꯑꯣ ꯐꯕꯅꯦꯕ ꯏꯆꯟ ꯊꯥꯖ ꯀꯩ ꯏꯟꯁꯥꯡ ꯆꯥꯒꯦ ꯔꯣꯃꯤꯇꯥ ꯇꯥꯕ꯭ꯔꯣ ꯗꯥ ꯃꯣꯍꯣꯟ ꯍꯥꯏꯁꯦ ꯇꯥꯔꯕꯣ ꯏꯟꯁꯣꯂꯥ ꯕꯤꯟ ꯑꯞꯇꯔꯥ ꯑꯦꯍꯦ ꯑꯩ ꯆꯪꯕꯗꯨꯕꯨ ꯀꯔꯤꯗꯅꯣ ꯆꯪꯕꯗꯨꯕꯨ ꯑꯩ ꯀꯥꯎꯔꯤꯅꯦ ꯑꯩꯅ ꯏꯗꯤꯇꯤꯡ ꯇꯧꯕꯗꯨ ꯀꯔꯤꯗꯅꯣꯅꯦ ꯀꯥꯎꯈ꯭ꯔꯦꯅꯦ ꯀꯔꯤꯗꯅꯣ ꯑꯩꯅ ꯆꯪꯕꯗꯨꯕꯨ ꯑꯗꯨ ꯆꯪꯉꯒ ꯀꯩꯅꯣꯗꯨꯅꯤꯅꯦ ꯑꯩꯅ ꯆꯪꯕꯗ ꯀꯥꯎꯔꯦꯅꯦ ꯀꯔꯤꯗꯅꯣ ꯑꯩꯅ ꯆꯪꯕꯗꯨꯕꯨ ꯑꯩꯅ ꯆꯪꯕꯗꯨꯕꯨ ꯀꯔꯤꯗꯅꯣ ꯀꯥꯎꯈ꯭ꯔꯦꯅꯦ ꯍꯦꯜꯂꯣ ꯃꯨꯅꯨ ꯀꯀꯥꯅ ꯚꯤꯗꯤꯑꯣ ꯑꯦꯗꯤꯇꯤꯡ ꯇꯧꯔꯤꯁꯦ ꯀꯩꯗꯅꯣ ꯆꯪꯕꯗꯣ ꯀꯥꯎꯈ꯭ꯔꯦ ꯄ꯭ꯔꯣꯐꯥꯏꯜꯗꯣ ꯍꯥ ꯀꯤꯀꯦꯠꯇ ꯀꯩꯕ ꯀꯦꯞꯇꯔ ꯀꯦꯞꯀꯠꯇ ꯑꯣ ꯆꯨꯝꯃꯦ ꯆꯨꯝꯃꯦ ꯀꯦꯞꯀꯠꯇꯅꯤ ꯆꯪꯉꯤꯗꯣ ꯀꯥꯎꯊꯣꯛꯈ꯭ꯔꯕ ꯀꯀꯥ ꯂꯥꯏꯚ ꯊꯥꯔꯤꯕꯅꯦ ꯀꯦꯞꯀꯠꯇ ꯅꯠꯇ꯭ꯔ ꯑꯩꯅ ꯆꯪꯉꯤꯗꯣ ꯀꯦꯞꯀꯠꯇꯅꯤ ꯅꯪ ꯆꯥꯛ ꯆꯥꯔꯕꯣ ꯂꯥꯏꯔꯤꯛ ꯇꯧꯔꯤꯕꯣ ꯂꯣꯏꯁꯜꯂꯦ ꯍꯧꯖꯤꯛ ꯀꯩꯗꯧꯔꯤꯒꯦ ꯁꯥꯟꯅꯗꯤ ꯀꯀꯥꯏꯗ ꯅꯪ ꯂꯥꯏꯔꯤꯛ ꯇꯧꯔꯤ ꯅꯠꯇ꯭ꯔꯣ ꯑꯣꯀꯦ ꯃꯃꯥ ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯒꯦ ꯑꯣ ꯀꯀꯥꯏꯗ ꯀꯤꯀꯦꯠꯇꯅꯤꯀꯣ ꯀꯦꯛꯀꯠꯇ ꯐꯔꯦ ꯐꯔꯦ ꯒꯨꯗ ꯅꯥꯏꯠ ꯏꯁꯥꯅ ꯑꯞꯂꯣꯗ ꯇꯧ ꯏꯗꯤꯇꯤꯡ ꯇꯧꯔꯒ ꯀꯥꯎꯊꯣꯛꯄ ꯑꯣ ꯑꯣ ꯇꯥꯔꯦꯀꯣ ꯔꯣꯃꯤꯇꯥ ꯊꯦꯡꯀ꯭ꯌꯨ ꯗꯗꯥ ꯊꯛꯆꯒꯦ ꯉꯁꯤꯗꯒꯤ ꯍꯣꯏ
ꯑꯗꯣ ꯊꯛꯑꯣ ꯐꯕꯅꯤꯀꯣ ꯀꯤꯟ ꯃꯥꯁꯇꯔ ꯅꯠꯇꯦ ꯑꯩꯗꯨꯅ ꯀꯤꯛꯀꯦꯠꯇ ꯆꯪꯕꯅꯦ ꯀꯤꯛꯀꯦꯠꯇ ꯍꯧꯖꯤꯛ ꯑꯩ ꯍꯥꯏꯗꯣ ꯑꯗꯨꯒ ꯆꯪꯉꯤꯕ ꯀꯤꯛꯀꯦꯠꯇ ꯆꯪꯕꯅꯦ ꯑꯩꯁꯨ ꯈꯪꯉꯝꯗꯦꯕꯅꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯤꯄꯥ ꯑꯃꯅ ꯇꯧꯕꯅꯦꯕꯅꯦ ꯃꯉꯣꯟ ꯆꯥꯕꯅꯦ ꯑꯗꯨꯒ ꯑꯩꯅ ꯑꯍꯥꯟꯕ ꯇꯥꯕꯗ ꯑꯀꯣꯟꯕꯗ ꯑꯩꯅ ꯁꯨꯝ ꯇꯧꯔꯦꯕꯀꯣ ꯀꯀꯥꯁꯦ ꯀꯔꯤꯒꯤ ꯁꯥꯎꯅꯤꯡꯂꯤꯕꯅꯣ ꯃꯇꯝꯗ ꯀꯀꯥ ꯊꯕꯛ ꯈꯔ ꯇꯧꯔꯨꯕꯗꯒꯤ ꯂꯣꯏꯔꯛꯄꯗ ꯍꯣꯏ ꯀꯂꯥꯕꯣꯡꯒꯤ ꯃꯤꯃꯨꯛ ꯂꯥꯛꯄꯒ ꯑꯗꯨꯒ ꯇꯧꯔꯤꯅꯤ ꯍꯧꯖꯤꯛꯇ ꯆꯠꯈꯤ ꯁꯤ ꯀꯔꯤ ꯂꯝꯅꯣ ꯁꯤꯕꯣ ꯁꯨꯁꯃꯤꯇꯥ ꯁꯤꯡꯍ ꯁꯨꯁꯃꯤꯇꯥ ꯁꯤꯡꯍ ꯁꯤ ꯀꯩ ꯂꯝꯒꯤꯅꯣ ꯑꯣꯀꯦ ꯑꯩ ꯀꯁꯥꯔꯒꯤꯅꯤ ꯁꯨꯁꯃꯤꯇꯥ ꯅꯪ ꯀꯩ ꯂꯝꯒꯤꯅꯣ ꯅꯪ ꯀꯗꯥꯏꯒꯤꯅꯣ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯂꯥꯛꯑꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯑꯗꯣ ꯆꯦꯅꯦꯜ ꯄꯥꯏꯕ ꯇꯥꯔꯒꯗꯤ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯀꯣ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯔꯝꯃꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯃꯌꯥꯝꯗ ꯂꯩꯔꯤꯕꯁꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯁꯨꯁꯃꯤꯇꯥ ꯑꯣ ꯏꯆꯟ ꯔꯦꯕꯤꯇꯥ ꯀꯀꯥ ꯑꯃꯨꯛ ꯁꯥꯎꯅꯤꯡꯗꯦꯗ ꯊꯦꯡꯉ ꯂꯥꯛꯄꯩ ꯑꯗꯨꯝ ꯁꯥꯎꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯅꯍꯥꯟꯉꯩꯗꯤ ꯀꯀꯥꯒꯤ ꯑꯦꯜ ꯕꯤ ꯊꯥꯕꯒ ꯅꯪ ꯍꯥꯟꯅ ꯂꯥꯛꯄꯀꯣ ꯉꯁꯤꯗꯤ ꯁꯨꯡꯎ ꯎꯗꯗꯨꯒꯗꯤ ꯁꯥꯎꯅꯤꯡꯅ ꯁꯨꯝ ꯍꯥꯏꯕꯀꯣ ꯂꯥꯛꯄꯒ ꯀꯀꯥ ꯍꯥꯏꯅ ꯀꯧꯔꯛꯇꯕ ꯍꯤꯗꯥꯛ ꯍꯪꯉꯛꯄ ꯏꯆꯟ ꯑꯃꯅ ꯔꯣꯃꯤꯇꯥꯅ ꯑꯗꯨꯒ ꯅꯪꯅ ꯍꯤꯗꯥꯛ ꯃꯆꯜ ꯇꯥꯜꯂꯛꯄ ꯀꯀꯥ ꯂꯥꯛꯑꯦ ꯀꯥꯏ ꯍꯥꯏꯔꯛꯇꯕꯗꯣ ꯅꯪ ꯅꯣꯏꯗꯨꯅ ꯃꯤ ꯂꯥꯛꯄꯗ ꯑꯩꯅ ꯈꯪꯕ꯭ꯔꯗꯣ ꯅꯍꯥꯟꯉꯩꯗꯤ ꯂꯥꯛꯄ ꯀꯀꯥꯅ ꯁꯤ ꯀꯧꯗ ꯑꯗꯨꯒꯗꯤ ꯁꯨꯝ ꯁꯥꯎꯅꯤꯡꯅ ꯁꯨꯝ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯁꯥꯎꯗꯦ ꯁꯥꯎꯗꯦ ꯀꯩꯅꯪ ꯆꯥꯏ ꯔꯕꯤꯇꯥ ꯊꯦꯡꯁ ꯑꯩ ꯇ꯭ꯔꯤꯄꯨꯔꯥꯗꯒꯤꯅꯤ ꯋꯥꯎ ꯇ꯭ꯔꯤꯄꯨꯔꯥꯗꯒꯤ ꯊꯦꯡꯀ꯭ꯌꯨ ꯚꯦꯔꯤ ꯃꯆ ꯁꯨꯁꯃꯤꯇꯥ ꯑꯩꯁꯨ ꯇ꯭ꯔꯤꯄꯨꯔꯥ ꯑꯒꯔꯇꯂꯥꯗ ꯍꯟꯗꯛ ꯊꯥꯁꯤꯗ ꯍꯧꯖꯤꯛ ꯃꯦꯅꯤꯗꯅꯀꯣ ꯃꯦꯒꯤ ꯀꯌꯥꯗꯅ ꯑꯩꯅ ꯆꯠꯂꯨꯕꯗꯣ ꯑꯒꯣꯇꯂꯥ ꯏꯁꯩ ꯆꯠꯂꯨ ꯀꯣ ꯑꯩ ꯑꯒꯔꯇꯂꯥꯗ ꯏꯁꯩ ꯆꯠꯂꯨꯏ ꯑꯩꯁꯨ ꯑꯗꯣ ꯊꯦꯡꯁ ꯑꯩ ꯇ꯭ꯔꯤꯄꯨꯔꯥꯗꯒꯤꯅꯤ ꯁꯨꯃꯤꯇꯥ ꯆꯦꯅꯦꯜ ꯄꯥꯏꯕ꯭ꯔꯣ ꯁꯨꯁꯃꯤꯇꯥ ꯑꯩ ꯀꯁꯥꯔꯒꯤꯅꯤꯀꯣ ꯑꯗꯣ ꯅꯪ ꯆꯦꯅꯦꯜ ꯄꯥꯏꯕ꯭ꯔꯣ ꯆꯦꯅꯦꯜ ꯄꯥꯏꯔꯕꯗꯤ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯍꯧꯖꯤꯛꯁꯨ ꯂꯥꯛꯑꯕꯅꯤꯅ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯔꯝꯃꯣ ꯀꯣ ꯑꯩꯈꯣꯏ ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎ ꯑꯃꯠꯇꯅꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎ ꯂꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯦ ꯁꯨꯁꯃꯤꯇꯥ ꯇꯥꯕ꯭ꯔꯣ ꯇꯥꯔꯒꯗꯤ ꯂꯥꯏꯛ ꯇꯧꯔꯝꯃꯣ ꯔꯣꯕꯤꯇꯥ ꯀꯩꯗꯧꯔꯦ ꯇꯨꯃꯤꯟ ꯂꯩꯔꯗꯤ ꯀꯀꯥ ꯃꯉꯣꯟꯗ ꯍꯥꯏꯗꯤ ꯅꯪ ꯇꯥꯗ꯭ꯔꯣ ꯁꯥꯎꯗꯦ ꯀꯀꯥ ꯃꯉꯣꯟꯗ ꯐꯥꯒꯤ ꯇꯧꯕꯅꯦ ꯅꯪ ꯉꯁꯤ ꯊꯦꯡꯅ ꯂꯥꯛꯄꯗꯨꯒ ꯑꯣꯀꯦ ꯋꯦꯜꯀꯝ ꯁꯨꯁꯃꯤꯇꯥ ꯇ꯭ꯔꯤꯄꯨꯔꯥ ꯀꯗꯥꯏꯒꯤꯅꯣ ꯑꯗꯣ ꯍꯧꯖꯤꯛ ꯂꯥꯛꯑꯕꯅꯤꯅ ꯇꯧꯕꯤꯔꯝꯃꯨꯀꯣ ꯁꯨꯁꯃꯤꯇꯥ ꯅꯪ ꯆꯦꯅꯦꯜ ꯄꯥꯏꯕ ꯍꯥꯏꯕ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯄꯥꯏꯕ꯭ꯔꯣ ꯌꯥꯗꯦꯕ ꯌꯦꯡꯉꯣ ꯀꯀꯥ ꯃꯤ ꯂꯥꯛꯄꯒ ꯑꯅꯥꯕ ꯑꯃ ꯊꯣꯛꯏ ꯑꯅꯥꯝꯕ ꯑꯃ ꯊꯣꯡꯉꯦ ꯕꯣꯔꯥ ꯑꯃ ꯍꯥꯎꯋꯦ ꯏꯔꯣꯝꯕ ꯑꯃ ꯉꯥꯆꯥ ꯑꯃ ꯊꯣꯡꯕ ꯉꯥꯆꯧ ꯑꯃ ꯊꯣꯡꯕ ꯋꯥꯎ ꯑꯍꯥꯎ ꯑꯍꯥꯎꯕ ꯆꯥꯔꯦ ꯄꯥꯅꯗꯤ ꯀꯁꯥꯔ ꯀꯔꯤ ꯂꯩꯀꯥꯏꯒꯤꯅꯣ ꯑꯣꯀꯦ ꯁꯨꯁꯃꯤꯇꯥ ꯑꯩ ꯀꯁꯥꯔ ꯕꯁꯀꯥꯟꯗꯤ ꯈꯥꯛꯃꯔꯥ ꯍꯥꯏꯕ ꯈꯨꯟꯗꯨꯒꯤꯅꯤ ꯈꯥꯛꯃꯔꯥ ꯃꯌꯥꯏ ꯂꯩꯀꯥꯏꯒꯤꯅꯤ ꯁꯨꯁꯃꯤꯇꯥꯅ ꯇ꯭ꯔꯤꯄꯨꯔꯥ ꯀꯔꯝꯕ ꯃꯐꯝꯒꯤ ꯀꯗꯥꯏ ꯃꯐꯝꯒꯤꯅꯣ ꯍꯥꯏꯕꯤꯔꯝꯃꯨ ꯑꯗꯨꯒ ꯆꯦꯅꯦꯜ ꯄꯥꯏꯕ꯭ꯔꯥ ꯄꯥꯏꯗꯕ꯭ꯔꯥ ꯄꯥꯏꯖꯩ ꯌꯦ ꯑꯣ ꯃꯥꯏ ꯒꯣꯗ ꯄꯥꯏꯔꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯀꯣꯃꯦꯟ ꯑꯃ ꯊꯝꯕꯤꯔꯝꯃꯣ ꯑꯩ ꯍꯌꯦꯡ ꯁꯣꯏꯗꯅ ꯏꯆꯟ ꯁꯨꯁꯃꯤꯇꯥꯒꯤ ꯀꯩꯅꯣꯗꯣ ꯑꯩ ꯁꯣꯏꯗꯅ ꯍꯟꯖꯔꯛꯀꯦ ꯁꯞꯄꯣꯔꯠ ꯇꯧꯖꯒꯦꯀꯣ ꯌꯥꯕ꯭ꯔꯥ ꯁꯨꯁꯃꯤꯇꯥ ꯅꯪꯅ ꯆꯦꯅꯦꯜ ꯄꯥꯏ ꯍꯥꯏꯔꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯀꯣ ꯑꯗꯨꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯔꯝꯃꯣ ꯑꯩ ꯍꯌꯦꯡꯁꯤꯅ ꯕꯦꯛ ꯇꯧꯖꯔꯛꯀꯦ ꯑꯩꯈꯣꯏ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ
와우, 하레 크리스나 오자 라이크 tꯧꯖꯔꯤ. Thank you. ꯊꯦꯡꯉꯕ ꯃꯇꯝꯁꯤꯗ ꯏꯇꯩꯃꯅ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯏꯇꯩꯃꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯆꯔꯤ. ꯑꯩ ꯔꯥꯖꯕꯔꯒꯤꯅꯤ. ꯑꯣꯀꯦ. ꯑꯗꯣ ꯆꯦꯅꯦꯜ ꯄꯥꯏꯔꯗꯤ ꯁꯨꯁꯃꯤꯇꯥ ꯀꯩꯅꯣ ꯇꯧꯔꯝꯃꯣ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ, ꯑꯗꯨ ꯀꯣꯃꯦꯟ ꯃꯆꯥ ꯑꯃ ꯊꯝꯕꯤꯔꯝꯃꯣꯀꯣ. ꯑꯩ ꯕꯦꯛ ꯇꯧꯖꯔꯛꯀꯦ. ꯌꯥꯔꯦꯀꯣ ꯁꯨꯁꯃꯤꯇꯥ? ꯑꯗꯣ ꯑꯩꯈꯣꯏ ꯏꯇꯩꯃ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯂꯥꯏꯛ ꯇꯧꯔꯛꯇ꯭ꯔꯤꯀꯣ ꯑꯩ ꯃꯣꯕꯥꯏꯜꯗ. ꯌꯥꯕ꯭ꯔꯣ ꯁꯨꯁꯃꯤꯇꯥ? ꯀꯣꯃꯦꯟ ꯍꯜꯂꯛꯇꯦ. ꯑꯩꯈꯣꯏ ꯏꯇꯩꯃ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯒꯦ? ꯑꯣꯀꯦ, ꯊꯦꯡꯛ ꯌꯨ. ꯑꯩ ꯂꯥꯏꯛ ꯇꯧꯖꯈ꯭ꯔꯕꯅꯤ. ꯑꯗꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯗꯤ ꯀꯣꯃꯦꯟ ꯑꯃ ꯊꯝꯕꯤꯔꯝꯃꯣꯀꯣ. ꯑꯩ ꯁꯣꯏꯗꯅ ꯕꯦꯛ ꯇꯧꯖꯔꯛꯀꯦ ꯁꯨꯁꯃꯤꯇꯥ. ꯑꯩꯈꯣꯏ ꯏꯇꯩꯃ ꯂꯩꯔꯤꯕꯣ? ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯏꯃꯥ? ꯀꯀꯥꯒꯤ ꯒ꯭ꯔꯨꯞꯀꯤ ꯃꯤ ꯂꯥꯛꯂꯕꯅꯤꯅ ꯈꯣꯏꯃꯨꯒꯤ ꯋꯥꯔꯤ ꯂꯤꯊꯔꯛꯂꯣ ꯍꯥꯏ. ꯏꯆꯤꯟ ꯀꯅꯥꯒꯨꯝꯕ ꯃꯇꯝ ꯑꯁꯤ ꯊꯦꯡꯖꯔꯕꯅꯤना ꯄꯨꯡ 11 ꯇꯥꯔꯕꯅꯤꯅ ꯀꯅꯥꯒꯨꯝꯕ ꯍꯌꯦꯡ ꯅꯣꯡꯉꯥꯟꯕꯒ ꯊꯕꯛ ꯏꯪꯈꯥꯡ ꯂꯩꯕ ꯏꯆꯤꯟ ꯏꯅꯥꯎ ꯀꯅꯥꯒꯨꯝꯕ ꯂꯩꯗꯤ ꯒꯨꯗ ꯅꯥꯏꯠ ꯇꯧꯕꯤꯔꯝꯃꯒ ꯄꯣꯊꯥꯕꯤꯔꯣꯀꯣ. ꯑꯩ ꯉꯥꯛꯇꯪ ꯂꯩꯈꯤꯒꯦ. ꯃꯇꯝ ꯑꯁꯤ ꯈꯤꯇꯪ ꯋꯥꯠꯂꯤꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ.
레비타 코멘 우데 네 자전 또 오브라 그래는 강도 오케이, thank you so much. Good night, dadah, bye. Okay, bye bye. Smita ngahal lapir mi damakta nabung nata manggona dengan thagachari chanbu welcome. Kakak, nang si saya, saya, mungkin lagi pot paper saya sabana loiba jani, aji pak saya. Wahinggon putih thaba tamgon, ay thamjarage good night. Adubu laki ko, hoy, pathara si, anayat ka hemu unasi ko. No mai china chachram chamina si ko. Okay, good night, bye. Good night, blue sky, good night. Ado ay ni ko nang wife ko ne mubang phajaba ma chatharo jien lang ka tawla kan ko nga khangde jarum khangde fa jana salad ka sema ka fa jana tawtharo Devita hingona kare ke thari no ado Devita kaka wa ge nangi ini komen sih maka ada blue sky out blog Malaysia mangonda nang subscribe tol muko oja jenes piba lalabani oja halage mathang damu lakna bagi tauge khara nganna hoi tema wara ni potharo te mo junu ngam ga thabeng khang lena banina ditu lena banina khoi te mana ngaha lak pasya ai jam harau je ko te ma thank you itu mana support tau budeni ko ino gym nya mang video yang ta le che okay itu mah good night kaka hojik di jien che chana bani haunu angang nang haunu khamba nana do tharak kani khoi mai tei macha ma khoi mai tei sumana cha ba hong de phong no open da tumina tumanga cha bani ko nang duma hai kan ko nang nana do tharak kani nang nana do sumana bat launa okay kaka nang sina sum hai bani de ko ado nang kai mi pani puri chani haro kaka nung mapijage ya Devita nang pani puri yam chai hai beto kaka nung mapijani hojikti jen se chana pini ado ni jen chaba thangalaga magun leibani kaka aidi chajate right chade thank you kaka ga manai ai ga manare thank you
ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯍꯧꯖꯤꯛꯇꯤ ꯀꯌꯥ ꯂꯦꯝꯅꯔꯦꯅꯦ ꯍꯥꯟꯅꯗꯤ ꯊꯣꯡꯅꯔꯝ ꯄꯣꯟꯇꯦ ꯆꯥꯅꯔꯝ ꯄꯣꯟꯇꯦ ꯍꯧꯖꯤꯛꯇꯤ ꯑꯣꯄꯦꯟ ꯃꯌꯨꯝꯗꯒ ꯊꯣꯡꯅꯔꯦ ꯀꯔꯤ ꯍꯥꯏꯅꯤ ꯃꯥ ꯃꯥꯒꯤ ꯑꯄꯥꯝꯕ ꯍꯥꯏꯗꯨꯅꯤꯀꯣ ꯑꯗꯣ ꯑꯩꯒꯤ ꯏꯆꯟ ꯔꯦꯕꯤꯇꯥꯅ ꯆꯥꯔꯝꯗꯕ ꯀꯀꯥ ꯃꯪꯒꯣꯟꯅ ꯊꯥꯒꯠꯂꯤꯀꯣ ꯌꯥꯏ 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 ꯍꯣꯏ ꯏꯕꯨꯡꯉꯣ ꯐꯖꯅ ꯇꯧꯔꯣꯀꯣ ꯅꯪꯒ ꯅꯪꯒꯤ ꯁꯥꯏꯒ ꯅꯪꯒꯤ ꯋꯥꯏꯐꯀ ꯐꯖꯅ ꯌꯦꯔꯨꯝ ꯊꯣꯡꯕ꯭ꯔꯥ ꯉꯥꯁꯤꯡ ꯊꯣꯡꯕ꯭ꯔꯥ ꯃꯔꯤ ꯁꯂꯥꯠ ꯐꯖꯅ ꯇꯧꯔꯒꯀꯣ ꯅꯣꯏꯅꯤ ꯃꯥꯡꯒ ꯃꯥꯡ ꯑꯣꯟꯁꯤꯟꯅꯔꯒ ꯆꯥꯒꯗꯕꯅꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯚꯤꯗꯤꯑꯣ ꯄꯨꯔꯥ ꯕꯝꯄꯥꯔ ꯑꯣꯏꯗꯣꯏꯅꯤꯀꯣ ꯚꯤꯗꯤꯑꯣ ꯄꯨꯔꯥ ꯕꯝꯄꯥꯔ ꯑꯣꯏꯗꯣꯏꯅꯤ ꯑꯣꯀꯦ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯣ ꯔꯦꯕꯤꯇꯥ ꯀꯔꯤ ꯃꯤꯆꯥꯅꯤ ꯅꯪ ꯄꯥꯅꯤꯄꯨꯔꯤꯗꯣ ꯀꯀꯥ ꯃꯪꯒꯣꯟ ꯄꯤꯖꯒꯦ ꯀꯀꯥ ꯃꯪꯒꯣꯟꯒꯤ ꯆꯦꯅꯦꯜꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤ ꯀꯀꯥꯅ ꯌꯥꯝ ꯊꯥꯒꯠꯂꯤ ꯏꯆꯟꯕꯨ ꯀꯣ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯏꯆꯤꯟ ꯏꯅꯥꯎ ꯍꯌꯦꯡ ꯊꯕꯛ ꯏꯪꯈꯥꯡ ꯂꯩꯕ ꯇꯥꯔꯒꯗꯤ ꯃꯌꯥꯝ ꯄꯣꯊꯥꯕꯤꯔꯣ ꯕꯥꯏ ꯑꯣꯏꯔꯒꯦ ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯈꯤꯒꯦ ꯑꯩꯈꯣꯏꯒꯤ ꯏꯆꯟ ꯂꯥꯛꯑꯕꯅꯤꯅ ꯉꯥꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯈꯤꯒꯦ ꯃꯌꯥꯝ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯏꯆꯤꯟ ꯏꯅꯥꯎ ꯂꯩꯕ ꯇꯥꯔꯒꯗꯤ ꯉꯥꯏꯍꯥꯛ ꯂꯥꯛꯄꯤꯌꯣ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯁꯤ ꯑꯗꯨꯒ ꯑꯩꯁꯨ ꯄꯣꯊꯥꯔꯒꯦ ꯅꯥ ꯌꯦꯛꯇ꯭ꯔꯒ ꯍꯌꯦꯡ ꯂꯨꯍꯣꯡꯕ ꯚꯤꯗꯤꯑꯣ ꯃꯌꯥꯝꯅ ꯃꯤꯠꯌꯦꯡ ꯇꯥꯍꯟꯖꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯃꯈꯛ ꯆꯠꯊꯅꯤ ꯎꯗꯦꯅꯦ ꯉꯧꯕꯤ 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 ꯏꯃꯣ ꯑꯆꯧꯕ ꯂꯩꯇꯦꯅꯦ ꯃꯆꯥ ꯂꯥꯕ ꯀꯥꯏ ꯆꯪꯉꯕ ꯈꯪꯗꯦꯅꯦ ꯑꯕꯣꯛ ꯍꯣꯏ ꯂꯩꯔꯤꯉꯩꯗꯩ ꯌꯦꯔꯨꯝ ꯆꯥꯕꯗ ꯂꯥꯏꯃꯤꯡ ꯂꯧꯔꯗꯤ ꯆꯥꯕ ꯌꯥꯗꯦ ꯍꯥꯏꯕꯗꯒꯤ ꯆꯥꯖꯗ꯭ꯔꯦ ꯀꯀꯥꯅ ꯄꯤꯖꯅꯤꯡꯕ ꯅꯨꯃꯤꯠꯇ ꯑꯣꯀꯦ ꯌꯦꯔꯨꯝ ꯆꯥꯔꯣꯏ ꯍꯥꯏꯇꯥꯔꯦꯅꯦ ꯄꯤꯖꯅꯤꯡꯕ ꯅꯨꯃꯤꯠꯇ ꯅꯪ ꯀꯔꯤ ꯆꯥꯅꯤ ꯍꯥꯏꯔꯣ ꯍꯌꯦꯡꯗꯤ ꯌꯥꯔꯔꯣꯏ ꯀꯀꯥꯅ ꯄꯤꯖꯗꯣꯏꯁꯦ ꯅꯪꯅ ꯀꯀꯥ ꯃꯪꯒꯜꯒꯤ ꯆꯦꯅꯦꯜꯗ ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯁꯦ ꯀꯀꯥꯗ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯕꯀꯣ ꯑꯗꯨꯅꯤ ꯀꯀꯥꯅ ꯄꯤꯖꯒꯦ ꯍꯥꯏꯁꯦ ꯏꯆꯟꯅ ꯆꯥꯅꯤꯡꯕ ꯍꯥꯏꯗꯤ ꯃꯨꯗ꯭ꯔꯥꯄꯨꯟꯗ ꯆꯥꯒꯦꯔꯥ ꯁꯤꯜꯆꯔ ꯀꯦꯄꯤꯇꯦꯜ ꯃꯥꯡꯗ ꯆꯥꯒꯦꯔꯥ ꯆꯥꯎꯃꯤꯟ ꯆꯥꯒꯦꯔꯥ ꯄꯥꯅꯤꯄꯨꯔꯤ ꯄꯨꯆꯀꯥ ꯆꯥꯅꯤꯡ ꯑꯄꯥꯝꯕꯗꯣ ꯀꯀꯥ ꯃꯪꯒꯣꯟꯅ ꯄꯤꯖꯅꯤ ꯅꯪꯅ ꯁꯪꯕ ꯃꯇꯝꯗ ꯍꯥꯏꯔꯣ ꯀꯀꯥ ꯃꯪꯒꯣꯟ ꯄꯤꯖꯒꯦꯀꯣ ꯑꯁꯦꯡꯕꯅꯤꯀꯣ ꯑꯩꯗꯤ ꯑꯣꯏꯗꯕ ꯉꯥꯡꯗꯦꯀꯣ ꯑꯣ ꯈꯪꯉꯦ ꯅꯪ ꯍꯤꯒꯠꯂꯛꯑꯦ ꯍꯤꯒꯠꯂꯗꯤ ꯅꯪ ꯑꯩꯉꯣꯟꯗ ꯊꯣꯛ ꯇꯧꯔꯨꯃꯤ ꯇꯣ ꯄꯤꯖꯔꯔꯣꯏ ꯅꯪꯅ ꯍꯤꯒꯠꯂꯃꯤꯅ ꯅꯪꯒꯤꯗꯣ ꯑꯩꯉꯣꯟꯗ ꯊꯣꯛ ꯇꯧꯅꯤ ꯀꯥꯗꯤ ꯑꯣꯏꯗꯕ ꯉꯥꯡꯗꯦ ꯀꯀꯥꯒꯤ ꯑꯦꯜ ꯕꯤꯗ ꯑꯦꯅꯤ ꯃꯇꯝꯗ ꯅꯪꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯀꯣꯃꯦꯟꯗ ꯁꯨꯝ ꯀꯀꯥ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯀꯀꯥ ꯌꯥꯝ ꯄꯦꯟꯕꯗꯒꯤ ꯍꯥꯏꯕꯅꯤ ꯑꯗꯣ ꯅꯪ ꯑꯄꯥꯝꯕꯗꯣ ꯍꯥꯏꯔꯣ ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯤꯒꯠꯂꯕꯅꯤꯅ ꯅꯪꯒꯤꯗ ꯊꯣꯛ ꯇꯧꯔꯃꯦꯕꯀꯣ ꯊꯣꯛ ꯇꯧꯔꯗꯤ ꯄꯤꯖꯔꯔꯣꯏ ꯑꯣꯏꯗꯕꯗꯗꯤ ꯑꯋꯣꯏ ꯁꯥꯅ ꯉꯥꯡꯕ ꯅꯨꯡꯉꯥꯏꯇꯦ ꯄꯥꯅꯤꯄꯨꯔꯤꯗꯣ 10 ꯆꯥꯒꯦꯔꯥ 20 ꯆꯥꯒꯦꯔꯥ 15 ꯆꯥꯒꯦꯔꯥ 50 ꯆꯥꯒꯦꯔꯥ 55 ꯆꯥꯒꯦꯔꯥ 90 ꯆꯥꯒꯦꯔꯥ 95 ꯆꯥꯒꯦꯔꯥ 50 ꯆꯥꯒꯦꯔꯥ 55 ꯆꯥꯒꯦꯔꯥ ꯍꯨꯝꯐꯨ ꯆꯥꯒꯦꯔꯥ 50 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 ꯆꯥꯒꯦꯔꯥ 100 ꯆꯥꯒꯦꯔꯥ 150 ꯆꯥꯒꯦꯔꯥ ꯄꯤꯖꯅꯤ ꯑꯗꯨꯃꯥꯏꯅ ꯍꯤꯒꯠꯂꯗꯤ ꯅꯪꯗꯣ ꯆꯥꯅꯤꯡ ꯍꯥꯏ ꯅꯠꯇꯦꯀꯣ ꯐꯥꯒꯤ ꯇꯧꯕ ꯃꯥꯜꯂꯦ ꯇꯥꯕ꯭ꯔꯥ ꯍꯥꯟꯅꯗꯤ ꯑꯍꯟꯁꯤꯡꯅ ꯂꯥꯏꯃꯤꯡ ꯂꯧꯔꯝꯕꯗꯤ ꯌꯦꯔꯨꯝ ꯄꯤꯖꯔꯝꯗꯦ ꯌꯦꯔꯨꯝ ꯆꯥꯗꯦ ꯍꯥꯏꯅꯔꯝꯃꯤ
ꯍꯧꯖꯤꯛꯇꯤ ꯖꯦꯔꯨꯝꯅ ꯂꯥꯏꯃꯤꯡꯗꯧꯅꯤ ꯖꯦꯟꯒꯅ ꯔꯦꯕꯤꯇꯥ ꯇꯥꯕ꯭ꯔꯥ ꯀꯀꯥ ꯃꯪꯒꯣꯟ ꯍꯥꯏꯁꯦ ꯑꯩꯅ ꯄꯤꯖꯒꯦ ꯍꯥꯏꯔꯣ ꯅꯪꯅ ꯍꯤꯒꯠꯂꯤꯗꯣ ꯅꯪꯗꯣ ꯆꯥꯅꯤꯡꯗ ꯇꯧꯔꯝꯃꯦ ꯈꯪꯉꯦꯕ ꯋꯥꯍꯩꯒꯗꯤ ꯀꯀꯥꯅ ꯄꯤꯖꯅꯤꯡꯕ ꯅꯨꯃꯤꯠꯇ ꯑꯗꯨ ꯅꯪ ꯍꯥꯏꯔꯛꯑꯣ ꯍꯥꯏꯔꯒꯅ ꯅꯪꯅ ꯍꯤꯒꯠꯂꯦ ꯑꯗꯨꯗꯤ ꯅꯪ ꯑꯣꯏꯗꯕ ꯉꯥꯡꯕꯅꯦꯕꯀꯣ ꯑꯩꯉꯣꯟꯗ ꯁꯠ ꯁꯠ ꯍꯥꯏꯔꯣ ꯁꯠ ꯁꯠ ꯍꯥꯏꯔꯣ ꯀꯨꯏꯅ ꯆꯪꯒꯅꯨ ꯅꯣꯡꯇ ꯎꯗꯦꯅꯦ ꯉꯧꯕꯤ ꯑꯣ ꯂꯩꯔꯝꯃꯦ ꯀꯔꯥꯏꯗ ꯅꯄꯥ ꯆꯠꯂꯨꯕ꯭ꯔꯣ ꯎꯝ ꯀꯥꯏ ꯆꯠꯂꯨꯏ ꯑꯦꯁ ꯑꯃꯨꯁꯤꯁꯨ ꯃꯣꯂꯤ ꯃꯣꯂꯤ ꯆꯦꯟꯊꯣꯔꯛꯑꯦ ꯀꯧꯕꯗꯨꯒ ꯁꯥꯂꯥ ꯅꯪ ꯀꯥꯏ ꯆꯠꯂꯨꯒꯦꯅꯦ ꯏꯖꯦ ꯃꯌꯥꯝ ꯇꯨ ꯑꯩꯈꯣꯏꯒꯤ ꯍꯪꯗꯣꯡ ꯃꯆꯥ ꯃꯤꯌꯥꯎ 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 ꯀꯀꯥ ꯉꯁꯤ ꯃꯣꯃꯣ ꯇꯧꯒꯦ ꯇꯧꯕꯗ ꯃꯤ ꯂꯥꯛꯄ ꯄꯣꯠ ꯆꯩ ꯈꯔ ꯍꯦꯛꯂꯨꯕꯒ ꯀꯥꯎꯈꯔꯦ ꯇꯧꯍꯧꯗ꯭ꯔꯦ ꯃꯣꯃꯣ ꯇꯧꯒꯦ ꯇꯧ ꯃꯣꯃꯣ ꯍꯧꯒꯦ ꯇꯧꯕꯗ ꯃꯤ ꯂꯥꯛꯄ ꯇꯧꯍꯧꯗ꯭ꯔꯦ ꯑꯗꯨ ꯐꯔꯦꯕ ꯅꯪ ꯍꯤꯡꯉ ꯍꯤꯒꯠꯂꯝꯃꯒ ꯄꯤꯖꯅꯤꯡꯕ ꯀꯥꯟꯗ ꯑꯃꯒ ꯍꯤꯒꯠꯂꯝꯃꯒ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯃ ꯄꯨꯊꯣꯔꯛꯏꯗꯣ ꯃꯣꯃꯣ ꯆꯥꯒꯦꯔꯥ ꯕꯣꯕꯣ ꯆꯥꯒꯦꯔꯥ ꯕꯝꯕꯝ ꯆꯥꯒꯦꯔꯥ ꯍꯥꯏꯔꯛꯑꯣ ꯅꯪꯅ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯃꯗ ꯅꯪ ꯑꯗꯨꯃꯥꯏꯅ ꯃꯣꯃꯣ ꯍꯧꯒꯗꯣ ꯃꯤ ꯂꯥꯛꯑ ꯈꯣꯠꯂꯝ ꯇꯧꯍꯧꯗꯦ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯋꯥ ꯉꯥꯡ ꯑꯃ ꯇꯥꯅꯤꯡꯗ꯭ꯔꯦ ꯅꯪꯅ ꯆꯥꯅꯤꯡꯕ ꯅꯨꯃꯤꯠ ꯑꯃ ꯍꯥꯏꯔꯛꯑꯣ ꯑꯅ ꯄꯤꯖꯅꯤ ꯍꯥꯏꯔꯛꯑꯣꯁꯦ ꯑꯦ ꯊꯣꯛꯈꯤꯅꯨ ꯉꯧꯕꯤ ꯉꯧꯕꯤ ꯑꯩꯕ ꯉꯧꯕꯤ ꯉꯧꯕꯤ ꯃꯆꯥ ꯉꯧꯕꯤ ꯔꯦꯕꯤꯗ ꯇꯥꯕ꯭ꯔꯥ ꯀꯀꯥꯅ ꯍꯥꯏꯁꯦ ꯍꯤꯡꯉ ꯍꯤꯒꯠꯂꯝꯃꯒ ꯍꯦꯛꯇ ꯃꯣꯃꯣ ꯍꯧꯒꯗꯧ ꯀꯥꯎ ꯍꯧꯍꯧꯗꯦ ꯀꯥꯏꯅ ꯍꯥꯏ ꯌꯥꯔꯣꯏꯀꯣ ꯑꯗꯨ ꯋꯥꯗꯣ ꯑꯩꯅ ꯑꯦꯛꯁꯦꯞ ꯇꯧꯗꯦ ꯀꯀꯥꯅ ꯑꯦꯛꯁꯦꯞ ꯇꯧꯗꯦ ꯍꯥꯀꯠꯆꯕꯅꯦ ꯉꯧꯕꯤ ꯃꯆꯧ ꯁꯤ ꯍꯧꯗꯣꯡ ꯑꯆꯧꯕ ꯑꯍꯟ ꯁꯤ ꯅꯤꯄꯥ ꯑꯍꯟꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯍꯧꯗꯣꯡ ꯂꯥꯕ ꯅꯤꯄꯥ ꯑꯍꯟ ꯏꯃꯥꯏ ꯀꯥꯈꯠꯂꯛꯏꯅꯦ ꯏꯃꯥꯏ ꯄꯦꯝꯃ ꯏꯃꯥ ꯑꯃꯁꯨ ꯀꯥꯈꯠꯂꯛꯏꯅꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯑꯦ ꯀꯥꯏ ꯀꯥꯗꯣꯏꯕ ꯏꯃꯥ ꯅꯪꯁꯨ ꯀꯥꯒꯤꯔꯅꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯂꯥꯛꯑꯣ
ꯔꯦꯕꯤꯇꯥ ꯀꯩꯗꯧꯔꯦ ꯇꯥꯕ꯭ꯔꯥ ꯀꯀꯥ ꯃꯣꯍꯣꯟ ꯍꯥꯏꯁꯦ ꯀꯀꯥ ꯑꯩ ꯆꯥꯕꯒꯤ ꯃꯇꯝ ꯁꯪꯗ꯭ꯔꯤꯌꯦ ꯀꯀꯥ ꯁꯪꯕ ꯃꯇꯝꯗ ꯍꯥꯏꯔꯛꯀꯦ ꯊꯕꯛ ꯑꯃ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯒ ꯏꯪꯈꯣꯜ ꯄꯣꯠ ꯈꯔ ꯍꯣꯠꯅꯕ ꯁꯪꯗ꯭ꯔꯦ ꯀꯀꯥ ꯑꯣꯀꯦ ꯅꯪꯅ ꯁꯪꯕ ꯃꯇꯝꯗ ꯍꯥꯏꯔꯛꯑꯣ ꯍꯤꯡꯒꯣꯜ ꯊꯕꯛ ꯁꯨꯔꯝꯃꯅꯤꯅ ꯀꯨꯆꯨ ꯐꯖꯔꯝꯃꯅꯤ ꯁꯥ ꯈꯨꯠꯁꯥꯁꯤꯗ ꯀꯀꯥ ꯍꯣꯏꯗꯤ ꯍꯤꯡꯒꯣꯜ ꯑꯝꯇ ꯁꯨꯗꯦ ꯕꯁꯀꯥꯟ ꯇꯥꯎꯟ ꯕꯖꯥꯔꯗ ꯂꯩꯔꯦ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜ ꯅꯨꯡꯁꯥ ꯁꯥꯁꯤꯗ ꯍꯤꯡꯒꯣꯜ ꯁꯨꯔꯃꯤꯅ ꯀꯨꯆꯨ ꯐꯖꯔꯝꯃꯅꯤ ꯊꯝꯆꯦꯠ ꯑꯀꯥꯕ ꯃꯥꯜꯂꯝꯃꯅꯤ ꯍꯣꯏ ꯀꯩꯗꯧꯔꯤꯅꯣ ꯅꯨꯡꯁꯥ ꯁꯥꯕꯗ ꯍꯤꯡꯒꯣꯜ ꯁꯨꯔꯃꯤꯅ ꯊꯝꯆꯦꯠ ꯃꯅꯥ ꯑꯀꯥꯕ ꯃꯥꯜꯂꯝꯃꯅꯤ ꯅꯪ ꯍꯤꯡꯒꯣꯜ ꯍꯣꯠꯅꯕꯒ ꯊꯕꯛ ꯁꯨꯕꯒ ꯏꯟꯖꯥꯡ ꯅꯥꯄꯤ ꯊꯥꯕꯒꯗ ꯃꯇꯝ ꯁꯪꯗꯦ ꯍꯥꯏꯔꯕꯅꯤꯅ ꯅꯁꯛꯇꯣ ꯀꯩꯅꯣ ꯃꯥꯜꯂꯝꯃꯅꯤ ꯊꯝꯆꯦꯠ ꯃꯅꯥ ꯑꯀꯥꯕ ꯃꯥꯜꯂꯝꯃꯅꯦꯕ ꯍꯧꯖꯤꯛ ꯅꯨꯡꯁꯥꯔꯥꯏꯅ ꯐꯨꯕꯗ ꯀꯩꯅꯣ ꯂꯥꯎꯅ ꯏꯪꯈꯣꯜ ꯄꯣꯠ ꯈꯔ ꯍꯣꯠꯅꯕꯗ ꯁꯪꯗ꯭ꯔꯦ ꯀꯀꯥ ꯐꯔꯦ ꯁꯪꯗ꯭ꯔꯃꯤꯅ ꯀꯩꯗꯧꯅꯤ ꯃꯤꯅ ꯆꯥꯅꯤꯡꯗꯕ ꯄꯣꯠꯇ ꯃꯌꯥ ꯐꯥꯛꯇꯣꯛꯑꯒ ꯄꯤꯖꯔꯨ ꯌꯥꯄꯣꯟꯇꯦꯕ ꯆꯨꯝꯕ꯭ꯔꯣ ꯉꯁꯥꯏ ꯃꯣꯃꯣ ꯍꯥꯏꯕ ꯄꯨꯁꯀꯥ ꯍꯥꯏꯗꯤ ꯀꯨꯏꯅ ꯊꯝ ꯌꯥꯗꯕꯅꯤ ꯍꯌꯦꯡ ꯂꯣꯏ ꯄꯨꯡꯈꯤꯅꯦꯕ ꯀꯨꯆꯨ ꯈꯛ ꯃꯨꯖꯗꯦꯍꯦ ꯀꯀꯥ ꯄꯦꯜꯂꯦ ꯄꯨꯜꯂꯦ ꯀꯨꯆꯨꯅꯤ ꯄꯨꯜꯂꯩ ꯀꯨꯆꯨꯅꯤ ꯊꯥꯕꯒꯗꯤ ꯇꯧꯖꯗꯦ ꯀꯀꯥ ꯍꯦꯛꯅ ꯄꯤꯕꯇꯅꯤ ꯍꯦꯛꯑꯒ ꯄꯤꯕꯇꯅꯦ ꯍꯣꯏꯑꯕ ꯅꯪꯅ ꯆꯥꯅꯤꯡꯗ꯭ꯔꯕꯅꯤꯅ ꯃꯤꯅ ꯆꯥꯅꯤꯡꯗꯕ ꯄꯣꯠꯇ ꯆꯥꯎ ꯆꯥꯎ ꯍꯥꯏꯕ ꯐꯠꯇꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯔꯣꯏ ꯅꯪꯕꯨ ꯊꯕꯛ ꯆꯤꯟꯕꯅꯤꯅ ꯍꯤꯡꯒꯣꯜ ꯁꯨꯔꯣ ꯄꯩꯁꯥ ꯇꯥꯜꯂꯣ ꯄꯩꯁꯥ ꯖꯃꯥ ꯇꯧꯔꯒ ꯈꯨꯗꯣꯞ ꯁꯥꯔꯣ ꯂꯤꯛ ꯁꯥꯔꯣ ꯀꯣ ꯍꯤꯡꯒꯣꯜꯒꯤ ꯍꯤꯟꯖꯥꯡꯗꯤ ꯄꯩꯁꯥꯗꯨꯅ ꯑꯗꯨꯝ ꯖꯃꯥ ꯇꯧꯔꯒꯅꯦ ꯍꯌꯦꯡ ꯈꯨꯗꯣꯞꯀ ꯁꯥꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯣ ꯑꯣꯀꯦ ꯑꯩꯈꯣꯏ ꯔꯦꯕꯤꯇꯥꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯀꯌꯥꯅꯣ ꯅꯨꯄꯥ ꯀꯌꯥꯅꯣ ꯅꯨꯄꯤ ꯀꯌꯥꯅꯣ ꯔꯦꯕꯤꯇꯥ ꯀꯀꯥ ꯃꯪꯒꯣꯜ ꯅꯍꯥꯟꯒꯩ ꯍꯪꯗ꯭ꯔꯤꯅꯦ ꯀꯨꯝꯒꯤꯔꯣ ꯀꯀꯥꯒꯤ ꯇꯥꯁꯅ ꯊꯝꯖꯕꯗꯣ ꯀꯀꯥꯒꯤ ꯇꯥꯁꯟꯅ ꯊꯝꯖꯕꯗꯣ ꯂꯣꯏꯁꯤꯟꯗꯣꯔꯦꯅꯦ ꯀꯀꯥ ꯅꯨꯄꯥ ꯑꯅꯤ ꯅꯨꯄꯤꯅꯤ ꯑꯣ ꯑꯩ ꯀꯔꯤ ꯇꯥꯁꯟꯅ ꯊꯝꯒꯦꯅꯦ ꯅꯨꯄꯥ ꯑꯅꯤꯗꯣ ꯀꯔꯤ ꯀꯔꯤ ꯃꯃꯤꯡ ꯀꯧꯏ ꯅꯤꯄꯥ ꯑꯅꯤꯗꯣ ꯀꯔꯤ ꯀꯔꯤ ꯃꯃꯤꯡ ꯀꯧꯔꯤ ꯌꯨꯝꯗ ꯂꯩꯕ꯭ꯔꯣ ꯀꯀꯥꯒꯤ ꯇꯥꯁꯟꯅ ꯊꯝꯖꯕꯗꯣ ꯂꯣꯏꯁꯟꯗꯣꯔꯦꯅꯦ ꯂꯣꯏꯁꯟꯗꯣꯔꯦꯅ ꯀꯀꯥ ꯀꯔꯤ ꯄꯣꯠꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩ ꯒ꯭ꯌꯥꯟ ꯂꯥꯝ ꯐꯪꯗ꯭ꯔꯦ ꯃꯤꯉꯣꯟꯗ ꯄꯨꯁꯀꯥ ꯈꯔ ꯃꯣꯃꯣ ꯈꯔ ꯄꯤꯖꯔꯒ ꯄꯩꯁꯥ ꯂꯣꯏꯕ꯭ꯔꯥꯅꯦ ꯑꯗꯣ ꯅꯤꯄꯥ ꯑꯅꯤꯗꯣ
Kari ke maming kawi Khangnabra jenge Rebita amtang hairo kaka Kaka khangbra jenge nupa ni maming da hairo Maru Cejet Kaka Kaiba Maru Cejet Kaka Wow Wata gati haine sitia Ado puska ga momo anyum plate ni chabada maru Cejet pasada lui berapa Nupa hando kaka khangyai Maming da hairo ne kanano Nupa hando kaka khangyai Nupa hando maming da hairo Ayu khangang mani isai chapanina Rebita hairo Nuta chau hando gi maming do amta hairo ba Hut Kari Ngobe Ta sete ji khang nei Ma ko ge kano ga ja oja Herajit kane Ta Herajit pun chalam bani mo kano ge khogi Manipuri lon gi matang da su Manipuri amsu gi so Mariyut from Assam gi so khangi da o sete ji to no ta chau ra O khangi ta sete ji ti Noi papa gi sorata phiru de ken ai gon su hairam bani aina sang den hai do ki ba Uire da Noi papa gi sorata phiru de kaw re Sete ji to noi ta chau ra upara Jam phabani tara sete ji ti jana jentalo mini mina masa khangna ba Amen su mina su jaba mini mi su jam phabani ta sete ji to Sete ji to Ha 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 Stumning bo Hakam chale wa
강릉. ꯑꯇꯣꯝꯕꯗꯨꯗꯤ ꯍꯥꯏꯔꯁꯨ ꯈꯪꯉꯣꯏ ꯀꯀꯥꯅ ꯊꯣꯛꯇꯕꯅꯤꯅ ꯍꯥꯏ ꯑꯣ ꯅꯣꯏ ꯇꯥꯇꯣ ꯁꯠꯇꯗꯤꯗꯤ ꯈꯪꯉꯦ ꯍꯥꯟꯅꯗꯤ ꯈꯪꯉꯤ ꯇꯥꯆꯧꯅꯤ ꯑꯣ ꯈꯪꯉꯦ ꯇ ꯁꯠꯇꯖꯤꯠꯇꯤ ꯍꯥꯟꯅꯗꯩ ꯈꯪꯅꯩꯌꯦ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯀ꯭ꯂꯕꯀꯤ ꯑꯩꯅ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯣꯏꯌꯦꯕꯀꯣ ꯀ꯭ꯂꯕ ꯄꯨꯔꯤꯉꯩꯗꯁꯨꯅꯦ ꯃꯣꯏ ꯌꯥꯝꯃꯦꯕ ꯍꯦꯔꯥꯖꯤꯠꯀ ꯀꯣꯟꯅꯅꯅꯦ ꯃꯤꯒꯤ ꯍꯣꯏ ꯕꯥꯕꯨꯅꯦ ꯃꯤꯒꯤ ꯍꯣꯏ ꯕꯥꯕꯨꯅꯦ ꯍꯣꯏꯅꯦ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯍꯥꯏꯁꯤꯁꯨ ꯃꯌꯥꯝꯒꯤ ꯌꯥꯅ ꯆꯠꯄ ꯍꯥꯏꯁꯤꯁꯨ ꯐꯩꯅ ꯀꯩꯅꯣ ꯑꯗꯨꯁꯨ ꯌꯥꯝꯅ ꯐꯕꯅꯤ ꯃꯤꯒꯤ ꯍꯣꯏ ꯕꯥꯕꯨꯅꯦ ꯅꯪꯅ ꯃꯤꯒꯤ ꯀꯔꯤ ꯇꯥꯆꯧꯕꯨꯗꯤ ꯃꯤꯒꯤ ꯍꯣꯏ ꯕꯥꯕꯨ ꯅꯪꯅ ꯀꯔꯤ ꯅꯪꯅ ꯍꯤꯡꯒꯣꯜ ꯍꯤꯟꯖꯥꯡ ꯅꯥꯄꯤꯒꯤ ꯕꯥꯕꯨꯅꯤꯔꯥ ꯅꯪꯅ ꯍꯤꯡꯒꯣꯜꯒꯤ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯊꯥꯕꯒꯤ ꯕꯥꯕꯨꯅꯤꯔꯣ ꯏꯁꯩ ꯌꯥꯝꯅ ꯍꯩꯒꯠꯂꯝꯃꯅꯤ ꯑꯗꯨꯅꯅꯤ ꯍꯣꯏ ꯉꯁꯤ ꯏꯁꯩ ꯑꯅꯤꯅꯦꯕꯀꯣ ꯃꯙꯨꯔꯥꯗ ꯐꯤꯔꯣꯏ ꯑꯃ ꯏꯠꯈꯣꯂꯥꯗ ꯁꯣꯔꯥꯠ ꯑꯃ ꯃꯙꯨꯔꯥꯒꯤꯅ ꯑꯌꯨꯛꯇ ꯏꯠꯈꯣꯂꯥꯒꯤ ꯅꯨꯡꯊꯤꯟꯗ ꯑꯗꯨꯅ ꯈꯤꯇꯪ ꯋꯥꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯀꯀꯥꯅ ꯋꯥꯔꯁꯨ ꯅꯪꯅ ꯂꯩꯔꯒ ꯑꯦꯟꯕꯤꯗ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯀꯀꯥ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯁꯩ ꯌꯥꯝ ꯍꯩꯒꯠꯂꯝꯕꯅꯦ ꯑꯗꯨꯅ ꯇꯨꯝꯅꯤꯡꯉꯦ ꯍꯩꯔꯕ ꯋꯥ ꯉꯥꯡꯕꯁꯦ
ꯌꯥꯝꯃꯛꯇꯔꯦ ꯔꯦꯕꯤꯇꯥ ꯀꯀꯥ ꯃꯪꯒꯣꯜ ꯂꯣꯏꯒꯗꯕ ꯅꯪꯁꯨꯗꯤ ꯄꯣꯊꯥꯔꯁꯤ ꯅꯥ ꯍꯦꯛꯇꯒ ꯍꯌꯦꯡꯃꯨꯛ ꯎꯅꯁꯤ ꯉꯁꯤꯒꯤꯗꯤ ꯑꯩꯒꯤ ꯏꯆꯟ ꯔꯦꯕꯤꯇꯥ ꯒꯨꯗ ꯅꯥꯏꯠ ꯑꯣꯖꯥ ꯑꯣꯏꯅꯕꯒꯤ ꯑꯩꯈꯣꯏ ꯄꯥꯅ ꯍꯣꯠꯅꯔꯒ ꯑꯣꯏꯗꯕ ꯍꯣꯠꯅꯗꯅ ꯂꯩꯔꯤꯅꯤ ꯀꯀꯥ ꯑꯩꯗꯤ ꯍꯤꯡꯈꯣꯜ ꯍꯣꯠꯅꯔꯁꯨ ꯌꯨꯝꯒꯤ ꯍꯣꯏ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯀꯩꯅꯣ ꯌꯨꯝꯗ ꯂꯩꯕ ꯍꯥꯏꯁꯤꯗꯤ ꯂꯣꯏꯅ ꯌꯦꯡꯕ ꯃꯊꯧ ꯇꯥꯏ ꯍꯤꯡꯒꯣꯜꯁꯨ ꯁꯨꯕ ꯃꯊꯧ ꯇꯥꯏ ꯂꯣꯏꯅ ꯍꯣꯠꯅꯕ ꯃꯊꯧ ꯇꯥꯏ ꯀꯀꯥꯅ ꯁꯨꯝ ꯅꯨꯡꯁꯤꯅ ꯐꯥꯒꯤ ꯇꯧꯕꯅꯤ ꯁꯥꯎꯅꯨꯀꯣ ꯌꯨꯝꯒꯤ ꯊꯕꯛ ꯍꯣꯠꯅꯕꯗ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯀꯀꯥ ꯇꯨꯝꯃꯣ ꯇꯨꯝꯃꯣ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯒꯦ ꯀꯀꯥ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ ꯕꯥꯏ ꯍꯌꯦꯡ ꯑꯃꯨꯛ ꯎꯅꯁꯤꯀꯣ ꯅꯥ ꯌꯦꯛꯇꯗꯤ ꯍꯌꯦꯡ ꯑꯃꯨꯛ ꯎꯅꯁꯤꯀꯣ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯊꯦꯡꯀ꯭ꯌꯨ ꯀꯀꯥꯅ ꯍꯥꯏꯉꯥꯏꯗ ꯊꯥꯒꯠꯆꯔꯤ ꯅꯪꯒꯤ ꯄꯥꯅꯤꯄꯨꯔꯤ ꯄꯨꯆꯀꯥ ꯆꯥꯕ ꯃꯣꯃꯣ ꯆꯥꯕꯗꯤ ꯀꯥꯎꯅꯨꯀꯣ ꯁꯥꯎꯗꯦꯗ ꯀꯀꯥ ꯍꯣꯏꯗ ꯑꯗꯨꯝ ꯐꯥꯒꯤ ꯇꯧꯅꯔꯤꯕꯅꯤ ꯑꯗꯣ ꯄꯨꯁꯀꯥꯒ ꯃꯣꯃꯣ ꯀꯔꯤ ꯅꯨꯃꯤꯠ ꯆꯥꯅꯤꯗꯣ ꯍꯥꯏꯔꯝꯃꯣ ꯑꯗꯨꯒ ꯄꯣꯊꯥꯔꯁꯤ ꯔꯦꯕꯤꯇꯥ ꯄꯣꯊꯥꯔꯕꯣ ꯍꯥꯏꯔꯝꯃꯣ ꯅꯪꯒꯤ ꯄꯥꯅꯤꯄꯨꯔꯤꯒ ꯗꯣꯁꯥꯒ ꯀꯔꯝ ꯀꯥꯟꯗ ꯆꯥꯒꯅꯤ ꯌꯥꯝꯗ꯭ꯔꯦ 1:43 ꯃꯤꯅꯤꯠ ꯌꯧꯔꯦ
레베타 굿나잇 보라고 여러분. 에이, 오늘은 방금 먹나?
minit ta ngare loigadaba good night 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 jamdre minit ta ngare good night hai like toro mujadro
ꯑꯃꯇ ꯉꯥꯏꯔꯦ, ꯃꯤꯅꯤꯠ ꯑꯃꯇ ꯉꯥꯏꯔꯦ. ꯂꯣꯏꯔꯅꯤ ꯃꯌꯥꯝꯁꯤꯅ, ꯃꯤꯅꯤꯠ ꯑꯃꯇ ꯉꯥꯏꯔꯦ. ꯃꯌꯥꯝ ꯋꯥꯔꯁꯨ ꯋꯥ ꯉꯥꯏꯕꯒꯤꯗꯃꯛꯇ ꯃꯌꯥꯝ ꯋꯥꯍꯟꯅꯤꯡꯉꯥꯏꯗꯨꯝ ꯊꯥꯒꯠꯆꯩ. ꯃꯌꯥꯝꯁꯤꯅ ꯒꯨꯗ ꯅꯥꯏꯠ. ꯍꯨꯔꯥꯟꯕ ꯁꯪꯉꯣꯏ. ꯁꯪꯉꯔꯣꯏ, ꯂꯣꯏꯔꯦ ꯂꯣꯏꯔꯦ, ꯍꯨꯔꯥꯟꯕ ꯁꯪꯕ ꯂꯣꯏꯔꯦ. ꯍꯨꯔꯥꯟꯕ ꯁꯪꯕ ꯂꯣꯏꯔꯦ. ꯅꯪꯗꯤ ꯍꯧꯖꯤꯛ ꯀꯩꯗꯧꯔꯤꯕ? ꯅꯪꯗꯤ ꯍꯨꯔꯥꯟꯕ ꯁꯪꯉꯤꯔꯣ ꯈꯦꯛꯀꯤ ꯒ꯭ꯂꯥꯁꯇ? ꯒ꯭ꯂꯥꯁ ꯑꯃꯃꯨꯛ ꯍꯨꯔꯥꯟꯕ ꯁꯪꯉꯤꯔꯣ? ꯂꯣꯏꯔꯦ, ꯌꯥꯝꯗ꯭ꯔꯦ. ꯁꯦꯀꯦꯟ 8ꯇ ꯉꯥꯏꯔꯦ. ꯁꯦꯀꯦꯟ